Lakle Inspector Tayai Ahan wamakta the Inspector Tayai Tabiri Busumu James Saiguzama Taramnuk Chupugulina Ikoknona Krumza Ngasi Puduna Luxury Inspector Tayai Chamriga Kunga Mathu Shubatanka Sanduk Sariba Toromasi Wakan Sagat Chaba Wari Paring Amani Hauji Hingliba Amadi Lake Kidriba Kanaguma Amatega Mari Linazidi Adoma Toromasi Tabirum Matunga Kanaguma Mari Leni Hainera I quit the Habir Kutarabadi Madugi Dite Kuna Lobumamza Kanakana Labage hey Lacre hey ma'am us Crino wash hi me put up the Crinone what in Malava say the Sucrino Hata Murakti Carino Oi Damukon yet Amukon Adam Conning was a guy con no lady in me as again and I've secretly lagging able as hush Crino like I see so Santi the lady Crino bought a maronum irang tone shown the marola Crino ticket pung the piran may have a green as Crino Cham Toigo Nupi Pangodraga Crino Nupi the Piram Gip may have to put home my Tayai Manida. Pomiam say Crino, Wally, Pierre may tag the Bayan Wally go. Crasutana the Bayan Wally. Sidiki Crino, Amagama sit a log truck with a Pangogia, Pango, they got intending candidate Adu Tawega, Tawega. Crino, yes. My arms ago, don't like any other was, eh? Crino. Abo Mocona Matagum Tawi the Crino Ebo. Yes. Guitar Combra Crino. Say Supper Crino. Oi? Hush. Crino is the we. Yes. The city a coy Pakang Sauvani in City Ga. Mana Crito, no Asibo. Come in the Sanga Yanko. Yes. Crino. A singing. Nuxina by city sing atani. Among Nuxi Wari Sani. Amok coming Wari Sani. Yungani, Pajadro. I need Kongli Bugitter say Fagi. I am not here within a theatre. I need Kongli say Carifo Giver. There, Carifo Runigi. Nuxibenato Tropadi, Ipakta Paxi. If I ever say Abaddon. Lesil no pai thang draba hang laba tia gi makoida pairi urok ma pareng pare kaya da ning chi jai khong lakli ba gitar gi sur duga amuk hena phajali adugi wadi aigi thamoi gi lekol da satla ro na ning tamna leirang gi lekhongu simjaki leirang gi le satpu tamba uraga akan manung le bulaktuna ken khigadra ki jariban pulani yenuksi gi kisina Leishato Tamnaro, Nintiza Bileranga, Leishat Tamnaro. Carinate, say melo, Some tamoy the Porocodonida, Poropo Caradu, some Pondolini, as Sega Salacadaba Malico Kandi, Yengo, ain't a Kongli but to the Nang Suhum Hainango. A single day, money. I call like it. The girl ain't a Kong Sitabra. Sitting on home hiding on low. Hey. Wow. Yam Fazi. Sinshin Bire Nangaibo Nangina Nata Unshin Bire Nangi Nuksi Kisina Sinshin Bire Nangaibo Nangina Nata Unshin Bire Nangi Nuksi Kisina Aibu natanda Aibu punshigi Aibu natanda Aibu punshigi Singshin bire nanga aibu Nangina nata Unshin bire nangi nungsi Kisina Crino ne tahu semua Crino sini Crino saram dai dah apa power bukan cap mana dia as mina kena apa sih orang gaya mo ayo wakan dah muka John Ray ne slow motion dah sih lagi ayo nak terlalu aduh dia ini kita mau payah lagi na sumna lay lagi kuting thoga semua ini tek lagi John Ray ayo ini nanti jene
존레이 이사이 다시 이기 타모 레이코다 샤틀로 나닌 tamna akan ba nong lay lakla laklage nang bu kedanaba ulage num si kisina ay gihangla batamo lay kolda ulage jetna unsigi lendanava singsinbire nangna ibu nangina nakta unsinbire nangi nungsi kisina screen on kind of a common in a screen on it. I was as me get the other Sinagra on guitar conga as a common in as if green on Evo. Moy says it, I get on Rego in a saga as Matuna no agony. I give it to the Kanama to Udre to Rega to Udra lady in Evo as Crino, how good Crino is the Crino is there? la 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 Screen on it, la 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 Crino, sorry sir, sorry Gamay, Nangwere. I did Papa Kalurina. A Christian out there, say Makata, sir. Yare, say a Makatang sum, suck in a dormant. Tamba, I wouldn't oragi. Gamay Lavro. Hoi, Kanawiruni. Kangam Siemado. Paredidi, Adote, Isaido, Mapumoina, Hoi Nikedoge, as say submission at an Nangamu say, Kanjalatan. Hello, promise some talks a little. Grace a guide, hello, promise some yai. Can you live on in program? Green Diamond Radio, they say, come without the mind of the town. See, I Carino non diamond radio got Toriduna. Krishna, so we say, can we get a higher with some sing up in it? Hello, promise, high with it. Hello, promise, sing like we are in this. Yare, Doctor Ne, coax in Hangan, some letterman. Nang luck, nacing a sign of color. As, sir, what are we going to get okay, sir? No, Carino Kitang Langzaba, Kacha, was it? I will Carino Lana, some ubiri dubo. Punchi high was so carano, I talked to this. Carino Kiesta, some tenor lady, sir. Mang Hagamatano, I treated, sir. Hard bugger, tupaga, tombaga, Carino, me, poobaga. Carino, me and Mandade. Me, the mang the son I know I've a house, I sang Saba. Look, she no one, Maggie, Kanga, Koina, no pea, everything. Hi, but Wahaga, do Tane, hey? A quay di Carino, mang the me papa sat liniga, Pamung the Carino song Taragami Paget Obaga, Tanabaga Capnabaga Carino Gan Mentade, sir. Hoiniga my dubdi. I do not issue. Tampata Pontorgi say Samini. Sargidi Pontorga, say, you lay even in say something I live with it. Sadi say haven in a paydo. A quay say hate Tavanina, sir, as sure guys a man mantaded. He says so over the Ginupi kind of get away there, sir. Goody. Hi, sir. Goody say so over the Ginupi kind of get away there. Sir, Hana Karakarnung Sina than a later, Mado. You say the soul sad of Nina. Matong sad and a success of the Nupina. Matong sad, they can't give the sir, Nupi kind of get away, have neither, sir. Yare, Nang Suba. Hectaba. Fagita neither, sir. Sir, Punsi is a knock at the Nicarino, sir. No Pugi, what is Hagi, sir? Saro. You say Mako Kabukabunga Musunang to guide it. Sir, you say you did the Makasa Suya, desert. Sir, Kurino, Koi di Tabia, the Bamidi, some Taba, Madame Koi some Tahali. I use October. Say to thee. Yening Hulagli say, any October. Ah, I know she's a bee, I sakro. Say the Sarah, do the Sarah Sakudi, Koisa, say, or is there than a gazer? Other sir, Makadu Sartazanimba. Oh, hey, no Matalagis. Minane. A quibu organ. Ask Sarkanana.
ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯨꯕꯨ ꯔꯣꯃꯥꯟꯁ ꯇꯧꯗꯕ ꯀꯅꯥ ꯂꯩꯒꯦꯅꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕ ꯑꯗꯨꯝ ꯔꯣꯃꯥꯟꯁ ꯇꯧꯔꯝꯒꯅꯤꯗ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯤ ꯂꯣꯏ ꯃꯆꯥ ꯃꯁꯨ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤꯗ ꯁꯥꯔ ꯑꯁ ꯀꯔꯤꯅꯣꯗ ꯃꯥꯏ ꯊꯣꯛꯄꯅꯤꯗ ꯁꯤꯒꯨꯝꯕꯗꯗꯤ ꯎꯠꯁꯟꯅꯕ ꯌꯥꯄꯣꯟꯇꯦꯗ ꯀꯔꯤꯅꯣ ꯃꯤꯒꯤ ꯀꯥꯗꯗꯤ ꯀꯣ ꯊꯤꯡꯖꯤꯟꯅꯗꯕ ꯐꯩꯗ ꯁꯥꯔ ꯍꯣꯏꯅꯦ ꯌꯥꯔꯦꯅꯦ ꯀꯔꯤꯅꯣꯗꯨ ꯅꯪꯅ ꯅꯣꯛꯄ ꯋꯥꯔꯤ ꯍꯥꯏꯒꯦꯕꯣ ꯁꯥꯔ ꯑꯇꯩꯕꯨꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯑꯗꯣ ꯁꯥꯔ ꯑꯩꯅ ꯁꯨꯝ ꯋꯥꯔꯤ ꯂꯤꯕꯁꯦ ꯁꯥꯔ ꯃꯊꯟꯗ ꯑꯣꯏꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯁꯥꯔ ꯃꯣꯏ ꯑꯃꯅꯤꯁꯨ ꯑꯁꯤꯗ ꯀꯧꯁꯜꯂꯒ ꯀꯔꯤ ꯀꯥꯏꯒꯦ ꯁꯥꯔ ꯌꯥꯏꯅꯦ ꯀꯧꯁꯜꯂꯣꯅꯦ ꯅꯣꯏ ꯁꯥꯔ ꯔꯥꯖꯦꯟꯁꯨ ꯂꯥꯛꯑꯦ ꯀꯃꯥꯏ ꯁꯥꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯔꯥꯖꯦꯟ ꯒꯥꯃꯩꯅ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯍꯥꯏꯅꯦ ꯉꯥꯏꯍꯥꯛ ꯇꯥꯈꯤꯁꯤ ꯌꯥꯏꯌꯦ ꯁꯥꯔ ꯁꯇꯣꯁ ꯀꯔꯤꯅꯣ ꯁꯥꯔ ꯈꯣꯏꯅ ꯁꯣꯝꯗ ꯂꯥꯛꯑꯣꯌꯦ ꯀꯔꯤꯅꯣ ꯔꯥꯍꯨꯜ ꯅꯪꯁꯨ ꯁꯣꯝꯗ ꯂꯥꯛꯑꯣꯌꯦ ꯕꯤꯃꯣ ꯀꯔꯤꯅꯣ ꯄꯤꯁꯥꯛ ꯅꯈꯣꯏ ꯄꯨꯂꯞ ꯁꯤꯗ ꯂꯥꯛꯑꯣ ꯀꯔꯤꯅꯣ ꯏꯆꯦ ꯇꯔꯨꯛ ꯈꯣꯏꯁꯨ ꯌꯥꯎꯕ ꯌꯥꯅꯤ ꯁꯣꯝꯗ ꯑꯩꯈꯣꯏ ꯁꯥꯔꯅ ꯀꯩꯅꯣꯝ ꯍꯥꯏꯔꯤ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯀꯧꯕ꯭ꯔꯅꯦ ꯁꯥꯔ ꯁꯥꯔꯅ ꯀꯧꯗꯦ ꯍꯥꯏꯔꯗꯤ ꯑꯩꯅ ꯀꯧꯔꯗꯤ ꯀꯔꯥꯏ ꯌꯥꯅꯤ ꯁꯥꯔ ꯁꯥꯔꯅ ꯀꯧꯕꯅꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯂꯣꯏ ꯂꯥꯛꯏꯁꯤꯅꯤ ꯁꯥꯔ ꯀꯔꯤ ꯍꯥꯏꯗꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯁꯥꯔ ꯑꯣ ꯒꯥꯃꯩꯅ ꯋꯥ ꯑꯃ ꯍꯥꯏꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯁꯥꯔ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯅꯣꯅꯦ ꯁꯟꯇꯣꯁ ꯁꯥꯔ ꯍꯧꯔꯒꯦ ꯁꯥꯔ ꯌꯥꯔꯦꯅꯦ ꯍꯧꯔꯣꯅꯦ ꯃꯇꯝ ꯊꯦꯡꯈꯤꯅꯤ ꯍꯧꯔꯣꯅꯦ ꯐꯅꯤ ꯁꯥꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯅꯨꯡꯁꯤꯕꯤꯕꯁꯤꯅ ꯀꯔꯤꯅꯣ ꯒꯥꯡꯃꯩꯒꯤꯗꯤ ꯃꯌꯥꯝ ꯈꯨꯕꯥꯛ ꯈꯨꯁꯩ ꯃꯤ ꯂꯣꯏꯅ ꯁꯨꯔꯦ ꯌꯥꯔꯦ ꯍꯧꯔꯣ ꯁꯥꯔ ꯁꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯤ ꯁꯥꯔ ꯗꯣꯛꯇꯔ ꯑꯃꯗ ꯑꯅꯥꯕ ꯌꯦꯡꯕ ꯂꯥꯛꯄꯖꯥꯠꯅꯤꯀꯣ ꯁꯥꯔ ꯍꯣꯏꯅꯦ ꯍꯥꯏꯌꯨꯅꯦ ꯗꯣꯛꯇꯔꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯗꯣꯔꯕꯣ ꯁꯥꯔ ꯉꯁꯤꯗꯤ ꯗꯣꯛꯇꯔꯒꯤ ꯑꯣꯏꯅ ꯑꯃ ꯑꯅꯤ ꯈꯛꯇꯪ ꯇꯧꯖꯒꯦ ꯁꯥꯔ ꯍꯥꯏꯔꯣ ꯁꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯤꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯖꯥꯠꯅꯤ ꯑꯗ ꯂꯥꯌꯦꯡꯕ ꯂꯥꯛꯄꯁꯤꯗ ꯅꯨꯄꯤꯁꯤꯅ ꯗꯣꯛꯇꯔ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗꯁꯨ ꯑꯩꯒꯤ ꯃꯤꯡꯁꯦ ꯄꯨꯡꯀꯧꯗ ꯀꯧꯗꯨꯅ ꯂꯩ ꯑꯗꯨ ꯌꯥꯔꯒꯗꯤ ꯀꯔꯤꯅꯣ ꯃꯥꯅ ꯑꯩꯕꯨ ꯑꯍꯤꯡꯗꯁꯨ ꯑꯩꯒꯤ ꯃꯤꯡꯁꯦ ꯄꯨꯡꯀꯧꯗ ꯀꯧꯕ ꯂꯥꯎ ꯈꯣꯡꯉꯒ ꯀꯧꯕꯁꯦ ꯃꯥꯒꯤ ꯃꯁꯤꯗꯪ ꯑꯝꯇ ꯐꯍꯟꯕꯤꯌꯨꯕ ꯑꯁꯨꯝꯅ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗ ꯗꯣꯛꯇꯔꯗꯨꯅ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯅꯨꯄꯤ ꯍꯥꯏꯕꯗꯨꯗꯤ ꯅꯨꯄꯥꯅ ꯀꯧꯕ ꯑꯗꯨꯝ ꯃꯃꯤꯡ ꯀꯧꯗꯅ ꯑꯗꯨꯝ ꯀꯧꯕꯗꯨꯗꯤ ꯅꯨꯄꯤꯅꯁꯨ ꯄꯥꯝꯖꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯣ ꯀꯔꯤꯅꯣ ꯅꯪꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯛꯀꯤ ꯑꯣꯏꯕ ꯅꯨꯄꯤꯅꯤ ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯨꯄꯥꯅ ꯅꯪꯕꯨ ꯀꯧꯏ ꯍꯥꯏꯕꯗꯨꯗꯤ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯐꯕ ꯋꯥꯅꯤ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯑꯁꯨꯝꯅ ꯍꯥꯏꯕꯖꯥꯠꯅꯤ ꯗꯣꯛꯇꯔꯗꯨꯅꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯑꯦꯀꯣ ꯁꯥꯔ ꯗꯣꯛꯇꯔ ꯁꯥꯍꯦꯕ ꯀꯔꯤꯅꯣ ꯃꯥꯅ ꯑꯩꯕꯨ ꯄꯨꯡꯀꯧꯗ ꯀꯧꯕꯗꯣ ꯑꯩꯅ ꯍꯔꯥꯎꯐꯝ ꯂꯩꯇꯦ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯅꯍꯥꯟꯗꯤ ꯃꯄꯥꯝꯗ ꯆꯠꯈꯤꯕꯒꯤꯅꯦ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯃꯄꯥꯝꯗꯒꯤ ꯍꯜꯂꯛꯂꯅꯤ ꯃꯥꯅ ꯑꯩꯕꯨ ꯀꯣꯏꯀꯧ ꯀꯧꯔꯤꯕꯗꯣ ꯃꯥꯒ ꯑꯩꯒꯗꯤ ꯌꯨꯝꯊꯪꯅꯕꯅꯦ ꯗꯣꯛꯇꯔ ꯌꯥꯝ ꯃꯊꯣꯡ ꯆꯥꯗ꯭ꯔꯦ ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯁꯦꯡꯕꯅꯦ ꯁꯥꯔ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯗꯣ ꯄꯨꯡꯀꯧꯗ ꯀꯧꯕꯗꯣ ꯃꯥꯗꯤ ꯌꯨꯝꯊꯪꯅꯕꯒꯤ ꯅꯨꯄꯤꯗꯣ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯑꯣꯏꯕꯖꯥꯠꯅꯤꯗꯅ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯥꯅ ꯄꯨꯡꯀꯧꯗ ꯀꯧꯕꯗꯨꯗ ꯃꯃꯪꯗꯁꯨ ꯄꯨꯡꯀꯧꯗ ꯀꯧꯕꯖꯥꯠꯅꯤ ꯍꯌꯦꯡ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯂꯥꯛꯑꯗꯤ ꯃꯤ ꯋꯥ ꯇꯥꯒꯅꯤ ꯅꯨꯄꯤꯗꯨꯅ ꯐꯥꯔꯒ ꯄꯨꯔꯒ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯌꯦꯡꯍꯟꯕ ꯂꯥꯛꯄꯅꯤ ꯀꯔꯤꯅꯣ ꯁꯥꯔ ꯁꯥꯔ ꯁꯤꯁꯨ ꯂꯥꯏꯌꯦꯡꯍꯧꯗ꯭ꯔꯗꯤ ꯁꯥꯔ ꯀꯅꯥꯅ ꯈꯪꯅꯤ ꯀ꯭ꯔꯥꯏꯝ ꯑꯃꯨꯛ ꯑꯣꯏꯔꯛꯑꯗꯤ ꯁꯥꯔ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯦꯁ ꯑꯃꯨꯛ ꯆꯠꯅꯔꯣꯏꯗ꯭ꯔꯣ ꯁꯥꯔ ꯌꯥꯔꯦ ꯃꯊꯪꯗꯤ ꯁꯥꯔ ꯃꯊꯪꯁꯨ ꯗꯣꯛꯇꯔꯒꯤꯅꯤ ꯁꯥꯔ ꯃꯊꯪꯒꯤꯅꯀꯣ ꯁꯥꯔ ꯍꯥꯏꯔꯣꯅꯦ ꯁꯥꯔ ꯁꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯤ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯃꯌꯥꯗꯨ ꯁꯨꯃꯥꯏꯅ ꯆꯤꯛꯑꯒ ꯗꯣꯛꯇꯔ ꯑꯩꯒꯤ ꯌꯥꯁꯦ ꯅꯨꯡ ꯁꯥꯏꯔꯨꯕꯒꯤ ꯌꯥꯗ꯭ꯔꯦ ꯗꯣꯛꯇꯔ ꯑꯁꯨꯝꯅ ꯍꯥꯏꯕꯖꯥꯠꯅꯤꯀꯣ ꯑꯗꯨꯗ ꯗꯣꯛꯇꯔꯗꯨꯅ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯅꯨꯡ ꯁꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯆꯥꯛ ꯏꯟꯁꯥꯡ ꯁꯥꯏꯕ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤ ꯅꯪꯗꯤ ꯅꯨꯡ ꯁꯥꯏꯕꯅꯣ ꯗꯣꯛꯇꯔ ꯁꯥꯍꯦꯕ ꯑꯩꯅ ꯅꯨꯡ ꯁꯥꯏꯒꯦꯅ ꯁꯥꯏꯕ ꯅꯠꯇꯦ ꯆꯥꯛ ꯃꯔꯛꯇ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩ ꯅꯨꯡꯁꯤꯗꯦꯅ ꯅꯨꯡ ꯍꯦꯛ ꯍꯥꯞꯄ ꯑꯗꯨꯗ ꯅꯨꯡ ꯍꯥꯞꯄꯗꯨ ꯆꯥꯛ ꯁꯥꯏꯕ ꯀꯣꯗ꯭ꯔꯣꯛ ꯂꯥꯎꯕ ꯌꯥꯁꯦ ꯑꯁ ꯃꯆꯦꯠ ꯇꯥꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯥꯛꯇꯨ ꯆꯥꯔꯨꯅꯨ ꯀꯔꯤꯅോ ꯆꯥꯛꯇꯨ ꯅꯨꯡ ꯍꯥꯞꯄꯦ ꯈꯪꯉꯗꯤ ꯅꯌꯥꯗꯣ ꯑꯗꯨꯝ ꯇꯦꯛꯄ ꯇꯥꯕꯅꯤꯅꯦ ꯗꯣꯛꯇꯔ ꯁꯥꯍꯦꯕ ꯀꯔꯤꯅೋ ꯆꯥꯛꯇꯨ ꯆꯥꯔꯣꯏ ꯍꯥꯏꯔꯨꯕꯒꯤ ꯑꯃꯨꯛ ꯑꯩꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯔꯨꯕꯗꯨꯗ ꯃꯥꯅ ꯐꯨꯔꯛꯄꯗꯒꯤ ꯁꯣꯝꯒꯤ ꯌꯥꯁꯦ ꯑꯃꯨꯛ ꯇꯦꯛꯈꯤꯕꯅꯦ ꯁꯥꯔ ꯃꯥꯅ ꯉꯁꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏꯁꯤ ꯃꯌꯥ ꯆꯤꯛꯄꯗ ꯅꯠꯇꯅ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯔꯨꯕꯒꯤ ꯐꯨꯕꯗꯒꯤ ꯃꯌꯥꯗꯨ ꯇꯦꯛꯈꯤꯕꯅꯦꯕ ꯃꯥꯅꯤ ꯁꯥꯔ ꯍꯧꯖꯤꯛꯀꯥꯟꯁꯤꯁꯨ ꯃꯋꯥ ꯐꯨꯕ ꯉꯝꯕ ꯅꯨꯄꯤ ꯌꯥꯝꯅ ꯂꯩꯕꯅꯤꯅ ꯁꯥꯔ ꯆꯥꯔꯣꯏ ꯅꯨꯡ ꯌꯥꯎꯕ ꯆꯥꯛꯇꯣ ꯍꯥꯏꯔꯨꯕꯒꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯃꯌꯥꯗ ꯑꯃꯨꯛ ꯁꯨꯖꯟꯕꯗ ꯃꯌꯥ ꯇꯦꯛꯈꯤꯕꯖꯥꯠꯅꯤ ꯁꯥꯔ ꯑꯇꯩ ꯂꯩꯔꯤꯕ ꯂꯣꯏꯔꯕꯁꯤꯅ ꯁꯥꯔ ꯂꯩꯕꯗꯤ ꯃꯌꯥꯝ ꯂꯩꯌꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯥꯔ ꯑꯃꯈꯛꯇꯪꯒ ꯁꯥꯔ ꯍꯣꯏꯅꯦ ꯍꯥꯏꯔꯣꯅꯦ
ꯃꯌꯥꯝꯁꯤ ꯅꯪꯅ ꯂꯣꯏ ꯐꯥꯖꯟ ꯂꯩꯔꯦꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯖꯒꯦꯀꯣ ꯃꯌꯥꯝ ꯌꯥꯏꯀꯣ ꯃꯌꯥꯝ ꯈꯨꯄꯥꯝꯇ ꯈꯨꯁꯤꯀꯣ ꯃꯌꯥꯝ ꯌꯥꯔꯦ ꯑꯁ ꯌꯥꯔꯦ ꯃꯌꯥꯝ ꯑꯁ ꯌꯥꯔꯦ ꯑꯁꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯤ ꯁꯥꯔ ꯅꯨꯄꯤ ꯑꯃꯈꯛ ꯏꯁꯨꯛ ꯁꯨꯛꯑꯒ ꯃꯥꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯗꯣꯛꯇꯔꯗ ꯍꯥꯏ ꯗꯣꯛꯇꯔ ꯁꯥꯍꯦꯕ ꯀꯔꯤꯅꯣ ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯌꯥꯝꯅ ꯂꯨꯔꯦ ꯑꯗꯣ ꯑꯩꯒꯤ ꯏꯁꯥꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯅꯣ ꯑꯩꯁꯦ ꯀꯌꯥ ꯔꯣꯃꯥꯟꯇꯤꯛꯁꯨ ꯑꯣꯏꯗꯕ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯑꯩꯁꯦ kaya thawoi wawoi bidaba doctor adogidi kriso warno da atopa sikpa naba khotpa kari sada leitaba natro doctor adubudi karisu leijati adu arade kriso warno ko nang kari na para ha sing kari pakhang sing na thawoi wawoi daba gi mong natro nasak su phajai kari no na wari dubo Facebook account ma hango ko aduga nangi WhatsApp so hango nangi WhatsApp to so kari no nangi friends sing de yamna pitho status komba kari gomba Facebook ki status komba ko kari no nga de gi mi ta bo photo ko dum no magi mari manga thagat di sak puk than da nu pi myam lei basti adu nang so photo do phajana ka po edit tawro no ko edit tawdana aseng manangi na sak to khara dum so taro ga khara ka pa ga photo do khara yamna thagala ko edit tawro no adu aseng bodu ga nangi photo ge status to go over the gidiga nang bu yingsin bi na ba mi phari da tholakani da nonga da gi mi ta ba nang bu sena ba mi myam tholakani ko aseng bro doctor mani ni grino ne mase aseng bi dak ni ne nang hida goli leite ne ase nang Facebook ta tawraga kari no nang Instagram da hanga ga tawraga ase photo do tawraga thagalo ne ga aduna nang gi khwadi gi phaba hida ni aha yare no channel nasana sagi duty tawro funny sir funny this sir ai mayam they say na bale hai bade ai hai di hai jadri ni ga yare ga mai wathi togun sir adu gi wana te de faja be say do ai na mara mo ai he loi ki de ga sir loidri bani ai na sum ngangam bai wan sir mapam mo ne dai di ta kini ga sir yare ga mai yare chalo as krino sir ai so do mu mata uta ma ga sir khoi jon rai da muk sakse gi kai dor ge sir la 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 yare adu dum soro yare chalo sir krino makha di phadi sir makha do muto sir gamai yare ko yare sir please sir 이제 하이마 그래도래 벌써도 그래도래 이제 아이디시에서 도마들하나 바깥에나 빨빨빨빨 라이 그래도르기는 뭐 그래도르게 봐 그셔 도디게 제기만 학던 시디 짜닝되는 라이니 하이마 그리 도르게 하이버니는 뭐 이제 그리셔 도디 이제 우닝되는 라이니 아이 락바 야다브로 하이마 adugidi lakpa yadaba karisu leitiye aibu kanano nangi che natro mani che aduna bo ai laini khangdi de che punsi se asumna torokani haiba se kari mata khaluti yum pandenge ge punsi nama yum palaga werakpa punsi nama che aina wari ba sigumna iche nang su wabro haima kari dorage nangbo kanana kari dorage kari dorage hayoba che kari bo hairun anoba nati punsi se sumna torokani haiba adu nangna haidredi sedi kamaina khangani kari dorage ba paisa paidrabra sel thoktabra kari gino angang ngawdabagiro che loina sure sel su paidaba mitta su angangodaba yum palakli basi sahi mari farakli hauju phawba imitte chaudre aduga chaudabagi maram su khangdoknaba mana sohna sebi yati aina su yamna kana haibatal irang pubi macha pambi hebdo aishu tare ini mi kuna su masina maramoraga wahai khudimaki aibu miyoibagi wa mata ngangtre
ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯇꯝꯂꯤꯕ ꯄꯥꯎ ꯑꯁꯤꯁꯨ ꯌꯨꯝꯒꯤ ꯋꯥꯀꯥꯏ ꯉꯥꯡꯕ ꯏꯅꯦꯝ ꯏꯀꯨ ꯍꯨꯟꯕꯒ ꯆꯞ ꯃꯥꯟꯅꯔꯕ꯭ꯔꯥ ꯏꯆꯦ? ꯍꯩꯃ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ? ꯅꯪꯕꯨ ꯀꯔꯤ ꯋꯥꯔꯒꯦ? ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯕꯨ ꯌꯨꯝꯗ ꯂꯩꯔꯅꯨ ꯀꯥꯏꯅ ꯍꯥꯏꯔꯕꯔꯣ ꯅꯪꯕꯨ? ꯏꯆꯦ, ꯑꯩ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯂꯩꯔꯝꯂꯕꯗꯤꯅꯦ ꯈꯔꯁꯨ ꯅꯨꯡꯉꯥꯏꯒꯗꯕꯅꯤ. ꯑꯩꯒꯤ ꯑꯋꯥꯕ ꯄꯥꯎꯁꯦ ꯏꯆꯦ ꯅꯠꯇꯅ ꯀꯅꯥꯗ ꯇꯝꯃꯨꯅꯤ ꯏꯆꯦ? ꯏꯆꯦꯅ ꯑꯩꯒꯤꯗꯤ ꯏꯃꯥꯁꯨ ꯄꯥꯕꯨꯡꯁꯨ ꯏꯆꯦꯅ ꯂꯣꯏꯅ ꯑꯣꯏꯔꯤꯕꯅꯤ. ꯏꯕꯨꯡ ꯏꯄ꯭ꯋꯥ ꯂꯩꯗꯅ ꯇꯝꯃꯨꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ. ꯏꯆꯦ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯤꯕꯨ ꯏꯆꯦ ꯅꯪꯁꯨ ꯑꯩꯕు ꯃꯐꯝ ꯑꯁꯤꯗ ꯆꯪꯍꯟꯅꯤꯡꯗꯕ꯭ꯔꯥ ꯏꯆꯦ? ꯐꯖꯇꯣꯟ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩ ꯅꯪꯒꯤ ꯅꯆꯦꯅꯤ. ꯅꯪꯒꯤꯗꯃꯛꯇ ꯑꯋꯥꯕ ꯂꯩꯔꯕꯁꯨ ꯏꯆꯦꯅ ꯄꯥꯡꯕ ꯌꯥꯕꯗꯨꯗꯤ ꯄꯥꯡꯒꯅꯤꯗꯅ. ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯐꯝꯗꯨꯗꯤ ꯍꯥꯏꯗꯅ ꯑꯩꯅ ꯀꯔꯝꯅ ꯈꯪꯒꯗꯧꯔꯤꯒꯦ? ꯍꯥꯏꯌꯨ, ꯕꯤꯀꯦꯅ ꯀꯔꯤ ꯍꯥꯏꯔꯦ? ꯕꯤꯀꯦꯟꯗꯨ ꯗꯣꯛꯇꯔꯗ ꯆꯠꯁꯤ ꯌꯥꯗꯕꯒꯤꯔ? ꯅꯠꯇ꯭ꯔꯒ ꯅꯪꯕꯨ ꯑꯉꯥꯡ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯕꯤꯀꯦꯟꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯗꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯀꯣꯏꯔꯕ꯭ꯔꯣ? ꯅꯠꯇꯦ, ꯀꯔꯤ ꯇꯧꯔꯒꯦꯕ? ꯌꯨꯝꯗ ꯃꯥꯕꯨ ꯍꯟꯖꯜꯂꯛꯇ꯭ꯔꯕ꯭ꯔꯣ? ꯋꯥꯗꯨ ꯇꯝꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯀꯔꯝꯅ ꯈꯪꯉꯣ ꯍꯥꯏꯕꯅꯣ ꯐꯖꯇꯣꯟ? ꯋꯥꯗꯣ ꯁꯤꯅꯤ ꯍꯥꯏꯗꯅ ꯏꯆꯦ ꯁꯤꯒ ꯃꯥꯏꯒ ꯍꯥꯏꯗꯅ ꯇꯥꯟꯅꯔꯒ ꯂꯣꯏꯔꯦꯗꯅ. ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯂꯩꯈꯤꯗ꯭ꯔꯦ. ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯤ ꯀꯔꯤ ꯍꯪꯒꯅꯤ? ꯏꯆꯦꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ. ꯃꯤꯒꯤꯗꯤ ꯂꯣꯏꯅ ꯃꯃꯥ ꯃꯄꯥ ꯂꯩꯔꯤ. ꯅꯪꯒ ꯑꯩꯒꯗꯤ ꯌꯦꯡꯉꯨ. ꯁꯥꯒꯩꯒꯤꯕꯨꯗꯤ ꯏꯈꯨꯔꯥ ꯏꯇꯣꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ. ꯑꯗꯣ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤꯅꯦ ꯃꯈꯣꯏꯅ ꯀꯔꯤ ꯎꯁꯤꯠꯇꯕ ꯌꯥꯕꯒꯦ? ꯑꯩꯈꯣꯏꯁꯨ ꯏꯈꯨꯔꯥ ꯏꯇꯣꯟ ꯂꯩꯔꯤꯕꯁꯤꯗꯤ ꯁꯥꯒꯩ ꯄꯥꯜꯂꯤꯗꯅ. ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯂꯣꯏꯔꯦ. ꯃꯣꯏꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯅꯦ? ꯏꯅꯥꯎꯗ ꯀꯔꯤ ꯇꯧꯔꯒꯦ? ꯍꯥꯏꯌꯣꯕ. ꯁꯦ ꯍꯥꯏꯌꯣ. ꯏꯆꯦ, ꯑꯩ ꯇꯝꯐꯝ ꯈꯪꯗꯦ. ꯌꯨꯝ ꯑꯗꯨꯗ ꯑꯩ ꯂꯩꯐꯝ ꯈꯪꯗꯦ. ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯄꯨꯛꯅꯤꯡꯁꯦ ꯃꯀꯥ ꯑꯃꯠꯇ ꯂꯥꯝꯗꯦ. ꯀꯔꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯗ ꯃꯤ ꯑꯃꯅ ꯄꯨꯛꯅꯤꯡꯗ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯕ, ꯈꯖꯤꯛꯇꯪ ꯅꯨꯡꯁꯤꯕ, ꯆꯤꯟꯗ ꯈꯖꯤꯛꯇꯪ ꯑꯍꯥꯎꯕ, ꯇꯨꯝꯕꯗ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯍꯥꯏꯕꯗꯨ ꯐꯪꯂꯛꯇ꯭ꯔꯕꯗ ꯀꯔꯤꯕꯨ ꯂꯩꯔꯨꯒꯅꯤ ꯏꯆꯦ? ꯀꯔꯤ ꯑꯅꯤꯡꯕ, ꯀꯔꯤ ꯑꯄꯥꯝꯕꯕꯨ ꯂꯩꯔꯨꯒꯅꯤ ꯏꯆꯦ? ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ, ꯑꯁꯣꯏꯕꯒꯤ ꯑꯁꯣꯏꯕ ꯉꯥꯛꯇ. ꯏꯆꯦ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯌꯨꯝꯒꯤ ꯄꯥꯎ ꯇꯝꯕ, ꯑꯗꯨꯒ ꯌꯨꯝ ꯀꯥꯏꯕ ꯌꯥꯕ ꯋꯥ ꯇꯝꯕꯒꯤ ꯋꯥ ꯅꯠꯇꯦ. ꯏꯅꯦꯝꯕꯣꯛꯅꯁꯨ ꯑꯩꯕꯨ ꯀꯩꯗꯧꯉꯩꯗ ꯃꯃꯧ ꯑꯃ ꯑꯣꯏꯅ, ꯃꯆꯥ ꯑꯃ ꯑꯣꯏꯅ ꯀꯔꯤꯃꯠꯇ ꯈꯟꯕ ꯂꯩꯇꯦ. ꯃꯥꯁꯨ ꯅꯣꯡꯉꯥꯟꯕꯒ ꯇꯧꯐꯝ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯅꯤ. ꯀꯔꯤ ꯁꯨꯔꯤꯅꯣ, ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ. ꯍꯜꯂꯛꯂꯒ ꯍꯪꯂꯨꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯦ. ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯥꯛ ꯈꯔ ꯑꯗꯨꯃꯛ ꯆꯥꯔꯒ ꯃꯈꯨꯠ ꯍꯥꯝꯗꯣꯛꯑꯒ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯇꯨꯝꯈꯤ. ꯃꯁꯤꯒꯤꯗꯃꯛꯇ ꯃꯥꯒ ꯑꯩꯒ ꯆꯍꯤ 4 ꯍꯦꯟꯅ ꯈꯪꯅꯔꯛꯇꯨꯅ ꯅꯨꯡꯁꯤꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯥꯝꯗꯕ ꯂꯩꯕꯅꯣ ꯈꯪꯗꯦ. ꯑꯩꯅꯗꯤ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯁꯨꯕ ꯉꯝꯂꯨꯗ꯭ꯔꯦ. ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄꯥꯠ ꯑꯗꯨꯗ ꯃꯤꯗꯤ ꯄꯨꯝꯅꯃꯛ ꯄꯥꯠꯇ ꯆꯠꯇꯨꯅ ꯂꯣꯡ ꯈꯣꯟꯕ, ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯄ, ꯌꯣꯟꯕ ꯌꯥꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯊꯤꯗꯨꯅ ꯌꯣꯜꯂꯒ ꯍꯤꯡꯕꯁꯨ ꯌꯥꯎ. ꯑꯗꯨꯒꯨꯝꯕ ꯇꯧꯔꯒꯦ ꯍꯥꯏꯕꯁꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏ. ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯂꯩꯀꯥꯏ ꯌꯨꯝꯊꯪꯅꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯧꯁꯤꯡꯅ ꯄꯨꯔꯛꯄ ꯑꯎꯟꯄꯣꯠ, ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯃꯧ ꯐꯕꯒꯤ ꯋꯥꯔꯤ ꯀꯌꯥꯗꯣ ꯏꯃꯥꯅ ꯁꯥꯗꯨꯅ ꯑꯗꯨꯃꯛ. ꯑꯩꯒꯤꯗꯤ ꯅꯣꯡꯃꯇ ꯑꯩꯒꯤ ꯑꯐꯕ ꯋꯥꯔꯤ ꯑꯃꯠꯇ ꯂꯩꯀꯥꯏꯗꯁꯨ ꯁꯥꯔꯝꯗꯦ. ꯄꯥꯠ ꯑꯣꯏꯅ ꯇꯧꯕ, ꯈꯨꯡꯒꯪ ꯑꯣꯏꯅ ꯇꯧꯕ, ꯆꯤꯡꯌꯥ ꯑꯣꯏꯅ ꯇꯧꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯂꯣꯏꯅ ꯀꯜꯂꯤ. ꯃꯥꯒꯤ ꯍꯤꯡꯕ ꯉꯝꯅꯅꯕ ꯂꯣꯏꯅ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤꯗꯤ ꯊꯕꯛ ꯁꯨꯕꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ. ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ, ꯄꯥꯏꯔꯛꯇ꯭ꯔꯕꯅꯤꯅ ꯑꯋꯥꯠ ꯑꯄꯥꯇꯅ ꯄꯤꯛ ꯊꯜꯂꯕ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯟ ꯄꯥꯎꯕꯟꯗꯨꯅ ꯉꯥꯡꯕ ꯆꯩꯕ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯏꯆꯦ. ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯏꯆꯦ. ꯑꯩ ꯍꯤꯡꯅꯤꯡꯕꯗꯤ ꯍꯥꯏꯔꯨꯅꯨ ꯏꯆꯦ. ꯑꯩ ꯁꯤꯅꯤꯡꯕ ꯐꯥꯎꯏ. ꯍꯦ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯁꯤꯅꯤꯡꯕ ꯐꯥꯎꯏ ꯀꯥꯏꯅ. ꯄꯨꯟꯁꯤ ꯑꯁꯦ ꯑꯃꯨꯛꯈꯛꯇꯅꯤ ꯄꯣꯛꯂꯤꯕ ꯏꯕꯦꯝꯃ. ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯑꯃꯨꯛꯁꯨ ꯉꯥꯡꯅꯕ, ꯑꯃꯨꯛꯁꯨ ꯂꯥꯎꯅꯕ, ꯑꯃꯨꯛꯁꯨ ꯈꯟꯅꯕ, ꯑꯃꯨꯛꯁꯨ ꯆꯩꯅꯕ, ꯑꯗꯨꯒꯅꯦ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯅꯕꯅꯤ. ꯏꯅꯦꯝ ꯏꯀꯨ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯈꯣꯏꯅ ꯌꯥꯅꯤꯡꯗꯕ ꯈꯔ ꯂꯩꯔꯝꯒꯅꯤ.
ꯑꯩꯈꯣꯏꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯣꯏꯅ ꯇꯧꯗꯅ ꯅꯪꯒꯤꯗꯃꯛꯇꯁꯨ ꯑꯑꯣꯟ ꯑꯎꯟꯗꯨ ꯌꯥꯝꯅ ꯇꯝꯕ ꯉꯝꯈꯤꯗ꯭ꯔꯦ ꯏꯃꯥ ꯄꯥꯕꯨꯡ ꯂꯩꯗꯅ ꯅꯪꯒꯤꯗꯃꯛ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯇꯧꯗꯧꯁꯨ ꯀꯔꯤꯃꯇ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒꯅꯦ ꯅꯈꯣꯏꯒꯤ ꯌꯨꯝꯗꯨꯗ ꯂꯥꯛꯀꯗꯧꯗꯣ ꯅꯈꯣꯏꯒꯤ ꯏꯅꯦꯝꯕꯣꯛꯀ ꯅꯈꯣꯏꯒꯤ ꯏꯀꯨꯒꯗꯣ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃ ꯇꯧꯏ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯂꯩꯕꯅꯤꯅꯅꯦ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯩꯒꯤ ꯌꯦꯛꯅꯕꯗꯨ ꯈꯟꯕ ꯌꯥꯗꯦ ꯅꯪꯅ ꯅꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯅ ꯑꯩꯅ ꯇꯝꯗꯕꯅꯤ ꯃꯤꯒꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯐꯕ ꯃꯤꯒꯤ ꯂꯩꯀꯥꯏꯒꯤ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯎꯠꯂꯛꯄ ꯋꯥꯔꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯕ ꯉꯝꯃꯤꯅꯤ ꯑꯩ ꯋꯥꯍꯩꯒꯤ ꯎꯒꯤ ꯎꯈꯥ ꯊꯥꯕꯗꯅꯦ ꯄꯠꯄꯒꯤ ꯋꯥꯅꯤ ꯃꯤꯒꯤ ꯃꯤꯈꯥ ꯊꯥꯕꯗ ꯄꯠꯀꯗꯕ ꯂꯩꯇꯕꯅꯤ ꯅꯪꯅ ꯃꯥꯏ ꯄꯥꯛꯂꯛꯄ ꯅꯪꯅ ꯃꯇꯤꯛ ꯆꯥꯕ ꯅꯪꯅꯅꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯣꯏꯅ ꯇꯨꯒꯗꯧꯔꯤꯕꯅꯤꯅꯦ ꯏꯕꯦꯝꯃ ꯁꯦ ꯀꯔꯤꯁꯨ ꯈꯜꯂꯨ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯒꯅꯦ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯗꯕꯅꯤꯁꯦ ꯐꯠꯇ ꯅꯨꯡꯗꯅꯦ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯏꯆꯦ ꯐꯖꯗꯣꯟ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤꯁꯨ ꯏꯅꯦꯝ ꯏꯀꯨ ꯂꯩꯔꯤꯁꯦ ꯑꯍꯧꯕꯗꯗꯤ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛ ꯀꯥꯏꯁꯦ ꯐꯔꯝꯈꯤꯗ꯭ꯔ ꯄꯣꯠꯅꯤ ꯑꯩꯅꯒ ꯉꯟꯇꯥ ꯌꯨꯝ ꯄꯥꯜꯂꯦ ꯑꯩꯅ ꯊꯣꯡꯕ ꯊꯥꯛꯄ ꯑꯃꯠꯇ ꯆꯥꯔꯣꯏ ꯍꯥꯏꯗꯅꯅꯦ ꯑꯩꯅ ꯊꯣꯡꯕꯗꯨꯗꯅꯦ ꯖꯣꯔꯣ 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 ꯏꯁꯤꯡ ꯍꯩꯖꯤꯜꯂꯤꯕꯅꯤ ꯕꯦꯝꯃ ꯄꯤꯁꯦ ꯖꯣꯔꯣ 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 ꯍꯦꯛ ꯇꯥꯕ ꯃꯗꯒꯤꯗꯤ ꯀꯩꯗꯧꯏ ꯃꯁꯤꯗꯤ ꯀꯥꯟꯅꯄꯣꯟꯇꯦꯅ ꯌꯣꯠꯄꯥꯛ ꯑꯃ puthꯣꯛꯑꯒ ꯃꯅꯤꯡꯗꯨꯗ ꯇꯣꯞ 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 ꯍꯦꯛꯇ ꯇꯧꯕꯅꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯖꯤꯜꯂꯤ ꯃꯗꯒꯤꯗꯤ ꯍꯩ ꯔꯥ ꯈꯔ ꯊꯥꯖꯤꯜꯂꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯕꯁꯦ ꯑꯉꯛꯄꯅꯤ ꯌꯦꯡꯉꯣꯏ ꯄꯨꯈ꯭ꯔꯤꯗ ꯂꯩꯔꯤꯕ ꯉꯥ ꯈꯔ ꯂꯩꯔꯤꯒꯥꯏꯁꯦ ꯑꯩꯅꯅꯦ ꯃꯆꯥ ꯀꯣꯏꯊꯤ ꯊꯤꯗꯅ ꯍꯦꯛꯇ ꯊꯥꯗꯩ ꯃꯆꯤꯟꯖꯥꯛ ꯀꯥꯏꯗꯣ ꯍꯧꯖꯤꯛꯇꯕꯨ ꯃꯆꯤꯟꯖꯥꯛ ꯊꯣꯛꯂꯛꯄꯅꯤ ꯃꯇꯝꯗꯨꯗꯗꯤ ꯃꯆꯤꯟꯖꯥꯛ ꯂꯩꯔꯝꯕ ꯅꯠꯇꯦ ꯁꯖꯤꯛ ꯐꯥꯟꯗꯅꯅꯦ ꯂꯐꯨ ꯊꯥꯗꯗꯅ ꯄꯤꯖꯕ ꯌꯥꯕ ꯉꯥꯅ ꯆꯥꯕ ꯃꯆꯤꯟꯖꯥꯛꯇꯣ ꯄꯤꯖꯔꯤꯕꯅꯦ ꯑꯩꯅ ꯃꯗꯒꯤ ꯃꯤꯒꯤ ꯃꯌꯨꯝꯗꯒꯤ ꯁꯟꯊꯤ ꯄꯦꯛꯇꯅ ꯑꯉꯛꯄꯅꯦ ꯑꯩꯅ ꯍꯣꯠꯅꯔꯛꯄꯁꯤ ꯃꯗꯨꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯁꯣꯏꯔꯦ ꯁꯨꯃꯥꯏꯅ ꯊꯥꯗꯧꯅꯤ ꯁꯨꯃꯥꯏꯅ ꯄꯥꯏꯗꯧꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯧꯅꯤ ꯅꯣꯡꯃ ꯆꯪꯁꯜꯂ ꯇꯥꯛꯂꯛꯏ ꯅꯣꯡꯃ ꯆꯪꯁꯜꯂꯒ ꯑꯃꯨꯛ ꯇꯥꯛꯂꯛꯏ ꯅꯣꯡꯃꯒꯤ ꯈꯔ ꯈꯔ ꯇꯥꯛꯂꯛꯏ ꯃꯗꯨꯗꯒꯤꯗꯤꯅꯦ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯊꯣꯛ ꯍꯦꯛꯇ ꯂꯨꯝꯃꯒ ꯏꯃꯥ ꯈꯣꯡ ꯍꯥꯝꯕꯤꯔꯒꯦ ꯈꯣꯡ ꯍꯦꯛꯇ ꯍꯥꯝꯇꯣꯛꯄꯅꯦ ꯃꯗꯒꯤꯗꯤ ꯀꯩꯗꯧꯏ ꯏꯃꯧꯇꯅꯤ ꯑꯩꯕꯨ ꯂꯨꯅ ꯉꯁꯤꯗꯤ ꯇꯧꯔꯤꯁꯤ ꯎꯔꯦꯗꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯒꯤ ꯃꯔꯝꯗꯅꯦ ꯃꯤ ꯑꯃꯠꯇꯅ ꯉꯥꯡꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯏꯃꯧꯗꯣ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯆꯣꯡꯊꯣꯛꯇꯅ ꯍꯦꯛꯇ ꯈꯠꯅꯔꯤꯕꯅꯤꯅꯦ ꯑꯩꯒꯤꯗꯃꯛꯇ ꯌꯦꯡꯉꯣꯏ ꯄꯪꯒꯅꯨ ꯃꯨꯛꯅꯕ ꯌꯥꯕ ꯅꯠꯇꯦ ꯃꯤꯁꯨꯅꯦ ꯌꯨꯝ ꯑꯃꯗ ꯃꯍꯥꯛ ꯃꯍꯥꯔꯥꯅꯤꯅꯤ ꯍꯥꯏꯗꯅ ꯃꯥꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯍꯦꯛꯇꯃꯛ ꯑꯩꯈꯣꯏꯅ ꯄꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯂꯩꯔꯝꯂꯤꯕꯗꯣ ꯑꯍꯜ ꯑꯃꯅ ꯍꯥꯏꯅꯩꯗꯅ ꯂꯣꯛ ꯑꯃꯗ ꯀꯩꯅꯤ ꯀꯨꯟꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯁꯦ ꯑꯍꯜ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯉꯩꯗ ꯅꯝꯊꯕ ꯌꯥꯔꯣꯏ ꯑꯍꯜꯗꯨꯅ ꯌꯥꯅꯕ ꯆꯠꯄ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯏꯆꯦ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯕꯒꯦ ꯏꯃꯤꯠꯇ ꯏꯆꯥ ꯎꯗꯕꯁꯤꯕꯨ ꯑꯩꯅꯔ ꯑꯗꯨꯒ ꯃꯥꯅꯔ ꯃꯁꯤꯗꯁꯨ ꯈꯪꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯩꯅꯅꯤ ꯍꯥꯏꯕ ꯈꯪꯕ ꯑꯣꯏꯔꯕꯗꯤ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯁꯨ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯏꯆꯦ ꯏꯃꯨꯡ ꯑꯗꯨꯗ ꯀꯅꯥꯃꯠꯇ ꯁꯨꯕ ꯅꯣꯝꯕꯗꯤ ꯂꯩꯇ꯭ꯔꯦ ꯑꯋꯥꯠꯄꯗꯅ ꯄꯤꯛ ꯊꯜꯂꯒ ꯑꯩꯉꯣꯟꯗꯇ ꯇꯥꯏꯅꯔꯒ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯑꯄꯪꯕꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯅꯦ ꯑꯩꯈꯣꯏꯅ ꯈꯔ ꯇꯣꯟꯅ ꯍꯥꯏꯕꯗꯤ ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯑꯋꯣꯡ ꯌꯥꯝꯅ ꯇꯝꯕ ꯉꯝꯈꯤꯗ꯭ꯔꯕꯅꯤꯅꯅꯦ ꯈꯔ ꯍꯟꯊꯅ ꯅꯣꯡꯂꯨꯛꯅ ꯆꯠꯄ ꯇꯥꯔꯦꯗꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯌꯥꯅ ꯌꯥꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯌꯥꯅ ꯌꯥꯅꯕ ꯐꯠꯇꯕ ꯈꯣꯡꯊꯥꯡ ꯊꯥꯡꯕ ꯌꯥꯗꯦ ꯑꯗꯨꯒꯅꯦ ꯌꯥꯔꯒꯗꯤ ꯊꯦꯝꯃꯒ ꯕꯤꯀꯦꯟꯗꯣ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯇꯧ ꯑꯩꯁꯨ ꯅꯣꯡꯃ ꯂꯥꯛꯀꯦ ꯑꯗꯨꯒꯅꯦ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯕ ꯇꯧꯈꯤ ꯌꯥꯔꯕꯗꯤ ꯅꯪꯅ ꯉꯁꯤ ꯂꯥꯛꯏ ꯁꯨꯃꯥꯏꯅ ꯏꯆꯦ ꯑꯩꯈꯣꯏꯗ ꯆꯠꯂꯒ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯔꯨꯁꯤ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃ ꯆꯥꯔꯨꯁꯤ ꯍꯥꯏꯗꯅ ꯄꯨꯔꯒ ꯂꯥꯛꯑꯣ ꯑꯩꯅꯦ ꯀꯔꯤꯅꯣ ꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯈꯔꯗꯤ ꯁꯥꯅꯤꯡꯉꯤ ꯅꯈꯣꯏꯒꯤ ꯏꯅꯦꯝꯕꯣꯛꯀ ꯏꯀꯨꯕꯣꯛꯀꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯕꯗꯤ ꯑꯩꯁꯨ ꯇꯜꯂꯦ ꯑꯗꯣ ꯅꯪꯅꯁꯨ ꯄꯨꯔꯛꯄ ꯌꯥꯏꯗꯅ ꯀꯗꯥꯏꯗꯒꯤꯅꯣ ꯏꯆꯦ ꯑꯗꯨꯝꯅ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯆꯠꯂꯨꯔꯤꯕꯁꯦ ꯑꯩꯅ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯟꯈꯤꯕ ꯃꯇꯝꯗ ꯏꯅꯦꯝꯕꯣꯛꯅ ꯀꯔꯤ ꯉꯥꯡꯒꯗꯕꯅꯣ ꯑꯩ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗꯕ ꯃꯥꯁꯨ ꯍꯣꯔꯦꯟꯗꯤ ꯁꯤꯗꯒꯤ ꯌꯨꯝꯗ ꯍꯟꯈꯤꯕꯗ ꯉꯁꯥꯏ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯉꯥꯡꯒꯗꯧꯔꯤꯕꯅꯤ ꯏꯆꯦ ꯊꯣꯛꯄꯅꯤꯗꯀꯣ ꯐꯔꯦ ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯛꯂꯕ꯭ꯔꯣ ꯆꯥꯛ ꯆꯥꯁꯤꯜꯂꯛꯑꯣ ꯏꯆꯦ ꯑꯩ ꯆꯥꯛꯀ ꯆꯥꯅꯤꯡꯗꯦ ꯑꯩ ꯆꯠꯅꯕ ꯇꯧꯈꯤ ꯀꯔꯤꯅꯣ ꯆꯥꯛ ꯂꯣꯏꯔꯕꯅꯤ ꯏꯆꯦꯒꯤ ꯂꯥꯛꯑꯣ ꯂꯝꯁꯨ ꯂꯥꯞꯄꯤ ꯅꯪꯅ ꯆꯠꯀꯗꯧꯔꯤꯁꯦ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯆꯥꯈꯨꯑꯣ ꯏꯆꯦ ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ ꯑꯩ ꯏꯃꯥꯟꯅꯕꯤ ꯔꯣꯃꯥ ꯈꯣꯏꯗꯁꯨ ꯉꯁꯤꯗꯤ ꯑꯩ ꯆꯠꯂꯨꯒꯦꯅ ꯈꯜꯂꯦ ꯔꯣꯃꯥ ꯈꯣꯏꯗꯣ ꯅꯨꯡꯁꯤꯕꯅꯦ ꯌꯥꯝꯅ
ꯂꯩꯁꯥꯔꯤꯉꯩꯗ ꯊꯣꯛꯅ ꯂꯥꯡꯉꯛꯈ꯭ꯔꯕ ꯊꯣꯛꯅ ꯅꯨꯡꯁꯤꯅꯅ ꯇꯤꯟꯅꯔꯛꯈ꯭ꯔꯕ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯆꯥꯁꯨ 2 ꯁꯨꯈ꯭ꯔꯦ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗꯨ ꯎꯔꯒꯅꯦ ꯑꯩꯁꯨ ꯆꯔꯥ ꯅꯥꯝꯃꯇ ꯆꯥꯔꯕꯁꯨ ꯏꯄꯨꯔꯣꯏꯕꯒ ꯏꯅꯦꯝ ꯏꯀꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯉꯦ ꯏꯆꯦ ꯑꯗꯨꯕꯨ ꯏꯆꯦ ꯑꯩꯒꯤ ꯂꯥꯏꯕꯛꯇꯗꯤ ꯇꯝꯂꯝꯗ꯭ꯔꯦ ꯏꯆꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯩꯃꯥ ꯀꯔꯤꯅꯣ ꯏꯟꯁꯥꯡ ꯅꯥꯄꯤꯒ ꯈꯔ ꯄꯨꯈꯣꯑꯣ ꯀꯔꯤꯅꯣ ꯂꯥꯛꯄꯒ ꯄꯔꯕꯞ ꯆꯠꯀꯦ ꯍꯥꯏꯔꯤꯗꯨꯕꯣ ꯆꯥꯛ ꯆꯥꯁꯦꯁꯨ ꯌꯥꯗꯦ ꯏꯆꯦ ꯑꯩ ꯅꯣꯡꯃ ꯆꯥꯔꯒꯦ ꯂꯝꯁꯦ ꯂꯥꯞꯄꯅꯤꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯒꯥꯔꯤ ꯐꯪꯍꯧꯗ꯭ꯔꯗꯤ ꯕꯦꯔꯥ ꯀꯥꯅꯤ ꯔꯣꯃꯥ ꯈꯣꯏꯗꯁꯨ ꯆꯪꯉꯨꯒꯦꯅ ꯇꯧꯕꯅꯤ ꯑꯩ ꯆꯠꯂꯒꯦ ꯏꯆꯦ ꯍꯩꯃꯥ ꯆꯠꯈ꯭ꯔꯦꯅꯦ ꯐꯖꯇꯣꯟ ꯅꯪꯕꯨ ꯉꯥꯏꯍꯥꯛꯇꯗꯤ ꯂꯩꯈꯣꯗ ꯅꯪꯕꯣ ꯏꯆꯦ ꯌꯥꯔꯅꯤꯌꯦ ꯑꯩ ꯑꯃꯨꯛ ꯀꯣꯟꯅ ꯂꯥꯛꯑꯒꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯆꯦ ꯍꯩꯃꯥ ꯆꯠꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯊꯣꯛꯄꯅꯤꯗꯀꯣ ꯂꯩꯁꯥꯔꯤꯉꯩꯗ ꯍꯤꯡꯉꯝꯕ ꯄꯨꯟꯁꯤꯅ ꯃꯈꯜ ꯑꯃ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯁꯤꯗꯗꯤ ꯏꯇꯨꯛ ꯇꯨꯛꯊꯔꯗꯅ ꯃꯁꯤꯗ ꯌꯦꯡꯉꯨꯅꯤ ꯀꯔꯝ ꯊꯣꯛꯑꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯨ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅꯦꯅ ꯇꯧꯔꯤꯗꯨꯅ ꯃꯤ ꯍꯦꯛ ꯑꯣꯏꯗꯕ ꯁꯨꯅꯤꯡꯗꯕꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯁꯨꯗꯤ ꯏꯃꯨꯡꯗꯨꯗ ꯀꯔꯤꯅꯣ ꯃꯤ ꯃꯣꯏꯅ ꯆꯥꯒꯗꯧꯔꯤꯕ ꯊꯛꯀꯗꯧꯔꯤꯁꯤꯕꯣ ꯑꯩ ꯃꯈꯣꯏꯒꯤ ꯈꯟꯕꯗꯅꯦ ꯄꯨꯡꯃꯝ ꯃꯝꯃꯤꯗ ꯆꯠꯈ꯭ꯔꯦꯅꯦꯁꯦ ꯆꯥꯛ ꯆꯈꯣꯝ ꯑꯃꯇꯪ ꯆꯥꯔ ꯆꯠꯈ꯭ꯔꯗꯤ ꯐꯗꯧꯕ ꯑꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯕꯗꯤ ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯌꯥꯏ ꯅꯍꯥꯟ ꯃꯈꯩ ꯑꯩ ꯈꯛꯇꯅ ꯍꯥꯏꯕꯁꯤ ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯑꯗꯨꯝ ꯂꯩ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯎꯄꯥꯏ ꯑꯃ ꯂꯩꯔꯔꯣꯏ ꯃꯣꯏ ꯄꯥꯕꯨꯡꯅꯅꯦ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯏꯃꯨꯡꯁꯤꯗ ꯏꯪꯈꯣꯜ ꯑꯁꯤꯗ ꯋꯥ ꯃꯆꯦꯠ ꯑꯃ ꯉꯥꯡꯗꯅ ꯂꯩꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯄꯥꯝꯗꯦ ꯌꯦꯡꯉꯣꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯌꯨꯝ ꯄꯔꯦꯡ ꯑꯁꯤ ꯆꯠꯇꯨꯅ ꯊꯤꯕꯤꯌꯨꯅꯤ ꯀꯅꯥꯃꯠꯇ ꯌꯨꯝꯗ ꯂꯩꯔꯝꯃꯣ ꯂꯣꯏꯅ ꯊꯕꯛ ꯁꯨꯕ ꯄꯥꯠꯇ ꯂꯣꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯒꯅꯤ ꯑꯃꯅ ꯑꯃꯒꯤ ꯃꯁꯥꯒꯤ ꯐꯪꯅꯅꯕ ꯅꯣꯡꯃꯒꯤ ꯀꯥꯟꯅꯅꯕ ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯈ꯭ꯋꯥꯡ ꯁꯣꯛꯈꯤꯕꯗꯒꯤꯅꯤ ꯍꯥꯏꯗꯅ ꯏꯃꯨꯡꯁꯤꯒꯤ ꯊꯕꯛꯇꯤ ꯀꯥ ꯍꯦꯟꯅ ꯌꯥꯎꯕ ꯉꯝꯗ꯭ꯔꯦꯗꯣ ꯑꯩꯁꯨ ꯏꯆꯥꯁꯤꯒꯤ ꯍꯣꯠꯅꯕꯗ ꯏꯔꯨ ꯏꯌꯥꯡꯁꯦ ꯇꯦꯛꯄ ꯂꯣꯏꯈ꯭ꯔꯕꯅꯤ ꯀꯔꯤꯅꯣ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗ ꯆꯪꯈꯤꯕ ꯄꯩꯁా ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯊꯕ ꯂꯣꯏꯗ꯭ꯔꯤꯌꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯅ ꯁꯦꯟ ꯊꯧꯕ ꯂꯥꯛꯀꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯦꯟ ꯊꯧꯕ ꯂꯥꯛꯀꯅꯤ ꯃꯗꯨꯗ ꯍꯦꯛ ꯎꯔꯨꯕꯗ ꯑꯩ ꯏꯃꯨꯡꯁꯤꯗꯅꯦ ꯍꯟꯖꯅꯤꯡꯕꯖꯥꯠ ꯅꯠꯇꯦ ꯊꯝꯕꯥꯜ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗꯒꯤꯅꯦ ꯄꯨꯝꯅꯃꯛꯁꯦ ꯄꯨꯛ ꯐꯥꯎꯕꯗꯤ ꯆꯔꯥꯗꯤ ꯍꯦꯟꯗ꯭ꯔꯤ ꯃꯥꯜꯂꯦꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯊꯝꯕꯥ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨꯅꯦ ꯅꯪꯅ ꯄꯨꯛ ꯄꯜꯂꯛꯄꯁꯤ ꯏꯕꯦꯝꯃ ꯑꯩꯁꯨ ꯍꯣꯠꯅꯔꯝꯈ꯭ꯔꯕ ꯁꯨꯔꯝꯈ꯭ꯔꯕ ꯌꯥꯝꯅ ꯀꯟꯅ ꯊꯕꯛ ꯁꯨꯔꯝꯈ꯭ꯔꯕꯅꯤꯀꯣ ꯕꯣꯆꯧ ꯍꯥꯏꯗꯅ ꯊꯕꯛ ꯁꯨꯕꯗ ꯃꯃꯤꯡ ꯂꯩꯔꯤꯕꯅꯤꯅꯦ ꯁꯨꯕ ꯅꯣꯝꯕꯗꯗꯤ ꯕꯣꯆꯧ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯕꯅꯤ ꯑꯩꯒꯤ ꯂꯝ ꯑꯁꯤꯗ ꯆꯤꯡꯌꯥ ꯇꯝꯌꯥ ꯄꯥꯠ ꯑꯣꯏꯅ ꯇꯧꯕ ꯃꯐꯝ ꯑꯁꯤꯗ ꯌꯦꯡꯉꯣ ꯑꯩꯒꯤ ꯈꯣꯡꯒꯨꯜꯇꯅ ꯆꯤꯡꯃꯥꯏ ꯑꯁꯤ ꯄꯤꯛ ꯊꯟꯗꯨꯅ ꯂꯩꯔꯝꯃꯤ ꯆꯤꯡ ꯑꯁꯤꯗꯒꯤ ꯁꯤꯡ ꯀꯛꯇꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯇꯅ ꯁꯥꯔꯤꯕ ꯁꯪꯒꯣꯏ ꯀꯅꯥꯅ ꯁꯥꯈꯤ ꯂꯩꯔꯤꯕ ꯌꯨꯝ ꯏꯄꯥ ꯏꯄꯨꯅ ꯊꯝꯃꯝꯕ ꯅꯠꯇꯦꯅꯦ ꯑꯩꯅ ꯁꯥꯈꯤꯕ ꯉꯥꯛꯇꯅꯤꯅꯦ ꯅꯪꯁꯨ ꯋꯥ ꯉꯥꯡꯕꯗꯤ ꯏꯕꯦꯝꯃ ꯇꯤꯟ ꯈꯔ ꯌꯣꯠꯂꯒ ꯋꯥ ꯉꯥꯡꯉꯨꯅꯦ ꯃꯗꯨꯒꯤ ꯅꯠꯇꯦꯗ ꯃꯣꯏ ꯄꯥꯕꯨꯡ ꯑꯣꯟꯈꯠꯂꯒ ꯑꯩꯉꯣꯟꯗ ꯁꯥꯎꯕꯤꯌꯨ ꯍꯥꯏꯖꯕꯒꯤ ꯅꯠꯇꯦꯗ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯅꯥꯅ ꯊꯣꯛꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯇꯤꯟ ꯑꯃꯨꯛꯇꯪ ꯌꯣꯠꯊꯕꯤꯔꯒꯗꯤ ꯈꯪꯒꯅꯤ ꯍꯥꯏꯖꯔꯤꯕ ꯊꯝꯕꯥꯜ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯏꯅꯦ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯌꯨꯝ ꯑꯁꯤꯗ ꯁꯨꯗ꯭ꯔꯕꯗꯤ ꯅꯣꯝꯗ꯭ꯔꯕꯗꯤ ꯁꯦꯜ ꯂꯥꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯨꯃꯤꯟꯅꯒꯗꯕꯁꯨ ꯑꯩꯗꯤ ꯍꯥꯏꯔꯦꯗꯅ ꯈ꯭ꯋꯥꯡ ꯃꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯅꯆꯥꯅꯨꯄꯥꯁꯨ ꯃꯊꯟꯇ ꯄꯣꯛꯄꯅꯤ ꯍꯥꯏꯗꯅ ꯅꯥꯏꯇꯣꯝ ꯄꯣꯛꯄꯅꯤ ꯍꯥꯏꯗꯅ ꯃꯨꯛꯇꯅ ꯂꯩꯈ꯭ꯔꯦ ꯃꯆꯦ ꯑꯃꯈꯛ ꯌꯥꯎꯕꯗꯨꯁꯨ ꯉꯟꯅ ꯃꯌꯨꯝ ꯄꯥꯟꯈꯤꯗꯅ ꯃꯥꯃꯗ ꯁꯥ ꯀꯣꯛꯈ꯭ꯔꯦ ꯌꯦꯡꯉꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯗ ꯍꯥꯏꯔꯤꯕꯅꯣ ꯀꯅꯥꯗ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯎꯗꯦꯅ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯤꯕꯕꯣ ꯈꯪꯗꯦ ꯑꯩꯈꯣꯏꯗꯒꯗꯤ ꯆꯠꯀꯅꯤ ꯈꯣꯠꯀꯅꯤ ꯀꯔꯤꯝꯇ ꯍꯥꯏꯕꯤꯔꯝꯗꯦ ꯃꯀꯨ ꯏꯕꯨꯡꯉꯣꯗꯒ ꯍꯥꯏꯕꯤꯔꯝꯕ꯭ꯔꯣ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯀꯗꯥꯏꯗ ꯌꯧꯔꯨꯅꯤ ꯒꯥꯏꯁꯤꯕꯨ ꯍꯥꯏꯕꯤꯔꯝꯕ꯭ꯔꯣ ꯇꯥꯛꯄꯤꯔꯝꯕ꯭ꯔꯣ ꯑꯩꯈꯣꯏꯗꯗꯤꯅꯦ ꯀꯔꯤꯃꯇ ꯍꯥꯏꯔꯝꯕꯖꯥꯠ ꯅꯠꯇꯦ ꯅꯨꯡꯁꯤꯗ꯭ꯔꯕꯅꯤ ꯍꯥꯏꯗꯅꯅꯦ
ꯀꯔꯤꯅꯣꯅꯦ ꯂꯩꯀꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯁꯛ ꯈꯪꯅꯔꯤꯕꯤ ꯊꯝꯕꯥꯜ ꯑꯩꯕꯨ ꯏꯃꯥ ꯏꯄꯦꯝꯃ ꯏꯃꯨꯡꯁꯤꯗꯗꯤ ꯏꯃꯧꯁꯤꯅꯅꯦ ꯃꯁꯤꯡꯒ ꯊꯥꯕꯤ ꯄꯣꯟꯇꯦ ꯃꯁꯤꯡꯒ ꯊꯥꯕꯤ ꯄꯣꯟꯇꯦꯅꯦ ꯊꯝꯕꯥꯜ 이ꯕꯦꯝꯃ ꯅꯪꯒꯤꯅ ꯇꯧꯃꯛꯅꯦ ꯕꯥꯁꯣꯛ ꯏꯁꯩ ꯁꯛꯂꯛꯄꯒꯤ ꯔꯥꯒꯗꯨꯃꯗꯤ ꯊꯣꯛꯇ꯭ꯔꯤ ꯅꯪ ꯍꯥꯛꯇꯛꯀꯤ ꯀꯥꯡꯖꯩ ꯄꯥꯏꯗꯅ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯕꯥꯃꯣꯟꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯀꯥꯡꯖꯩ ꯄꯥꯏꯔ ꯀꯟꯊꯠꯅꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏꯍꯦ ꯁꯥꯖꯧꯅ ꯑꯩꯒꯤ ꯀꯣꯛꯇ ꯀꯜꯂꯝꯕ ꯆꯩ ꯑꯗꯣ ꯍꯦꯛ ꯇꯦꯛꯄ ꯃꯈꯩ ꯀꯟꯕꯅꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯆꯩꯗꯨ ꯃꯨꯜꯂꯒ ꯇꯥꯟꯅꯗꯅ ꯊꯝꯕꯥꯜ ꯅꯨꯡꯁꯤꯈꯤꯗ꯭ꯔꯥ ꯊꯝꯕꯥꯜ ꯀꯣꯏꯈꯤꯗ꯭ꯔꯥ ꯊꯝꯕꯥꯜ ꯅꯨꯡꯁꯤꯈꯤꯗ꯭ꯔꯥꯅ ꯑꯩꯅ ꯐꯨꯕꯗ ꯇꯥꯕꯣꯆꯧ ꯃꯥꯅ ꯈꯣꯡꯕꯥꯟꯗ ꯆꯣꯡꯊ ꯂꯣꯠꯄꯗꯣ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯏꯍꯦ ꯅꯪꯒꯤ ꯈꯨꯀꯥꯞꯇꯣ ꯍꯧꯖꯤꯛꯀꯤꯗꯣ ꯍꯩ ꯏꯁ ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯔꯥꯒꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯕꯤꯈ꯭ꯔꯕ ꯑꯣꯏꯔꯦꯀꯣ ꯁꯣꯝꯗ ꯆꯥꯅꯤꯡꯉꯥꯏ ꯆꯦꯡ ꯂꯩꯇ꯭ꯔꯤꯁꯤꯗꯤ ꯀꯔꯤꯃꯠꯇ ꯈꯪꯕꯤꯗ꯭ꯔꯤꯒꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗꯀꯣ ꯅꯃꯧ ꯅꯨꯄꯤꯁꯨꯅꯦ ꯂꯥꯛꯇꯔꯤ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯈꯪꯗꯦ ꯃꯄꯥꯝꯗꯒꯤꯅꯦ ꯆꯥꯅ ꯊꯛꯅꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯁꯨ ꯅꯠꯇꯦꯗꯣ ꯃꯃꯥ ꯃꯄꯥꯅꯤꯅ ꯁꯤꯖꯟꯒꯩ ꯑꯣꯏꯗꯅ ꯉꯟꯅ ꯁꯤꯈ꯭ꯔꯦ ꯀꯔꯤꯃꯠꯇ ꯄꯤꯔꯛꯄ ꯅꯠꯇꯕ ꯌꯦꯡꯉꯨꯅꯦ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯇꯣꯝꯕꯤꯅꯧꯒꯤ ꯃꯆꯥꯗꯨꯅꯤ ꯏꯃꯥꯏ ꯃꯥꯅ ꯄꯨꯔꯛꯄ ꯅꯨꯄꯤꯗꯨꯕꯨ ꯃꯁꯛꯁꯨ ꯐꯖꯩ ꯑꯑꯣꯟꯄꯣꯠꯁꯨ ꯐꯖꯩ ꯒꯥꯔꯤꯗꯨꯁꯨ ꯐꯖꯩ ꯃꯐꯤ ꯃꯔꯣꯟꯅ ꯐꯖꯔꯤꯕ ꯇꯧꯊꯣꯔꯛꯄ ꯁꯦꯠꯊꯣꯔꯛꯄ ꯆꯥꯊꯣꯔꯛꯄꯗꯅ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯋꯥꯅꯤ ꯃꯤꯒꯤ ꯃꯆꯥꯅ ꯃꯃꯧ ꯊꯤꯔꯛꯄꯗ ꯀꯔꯤ ꯆꯥꯔꯒ ꯊꯤꯔꯛꯄꯅꯣ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏꯒꯤꯅ ꯀꯔꯤꯅꯣ ꯀꯪ ꯀꯣꯠꯂꯒ ꯆꯥꯔꯒ ꯊꯤꯔꯛꯄ꯭ꯔꯥ ꯈꯪꯗꯦꯅꯦ ꯀꯪ ꯃꯥꯟꯕ ꯀꯕꯣꯛ ꯀꯪ ꯃꯥꯟꯕ ꯀꯔꯤꯅꯣꯅꯦ ꯄꯨꯔꯒ ꯂꯥꯛꯏꯁꯤꯕꯣ ꯑꯉꯛꯄ ꯅꯠꯇ꯭ꯔꯣ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯗꯕ ꯀꯪꯗꯣ ꯊꯝꯕꯥꯜ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯂꯥꯛꯏꯍꯩ ꯇꯞꯅ ꯉꯥꯡꯉꯨ ꯃꯤꯒꯤꯁꯨꯅꯦ ꯊꯃꯣꯏ ꯁꯣꯛꯅꯕ ꯄꯉꯥꯡ ꯉꯥꯡꯕꯁꯤ ꯐꯠꯇꯦꯗ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯅ ꯀꯅꯥꯒꯤ ꯊꯃꯣꯏ ꯁꯣꯛꯅꯕ ꯉꯥꯡꯈ꯭ꯔꯒꯦ ꯃꯈꯣꯏꯒꯤ ꯐꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯥꯡꯉꯤꯁꯤꯕꯣ ꯑꯩꯅ ꯑꯩꯃ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯁꯜꯂꯛꯄꯩ ꯃꯑꯣꯡꯗꯅꯤꯅꯦ ꯃꯃꯧꯒꯤ ꯃꯤꯆꯪꯒ ꯆꯪꯉꯤꯀꯣ ꯃꯤꯒꯤ ꯃꯀꯨꯗꯤ ꯌꯥꯝꯅ ꯂꯨꯅꯒ ꯈꯟꯖꯕꯖꯥꯠꯅꯤꯀꯣ ꯊꯝꯕꯥꯜ ꯌꯥꯔꯤꯅꯦ ꯀꯩꯗꯧꯒꯦ 이ꯕꯦꯝꯃ ꯅꯪꯕꯣ ꯑꯩꯁꯨ ꯏꯆꯥꯅꯤ ꯃꯧꯅꯤ ꯉꯥꯡꯉꯤꯗꯨꯗꯤ ꯌꯥꯔꯦ 이ꯕꯦꯝꯃ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ ꯈꯣꯡꯗꯣꯏꯕꯤꯔꯛꯄ ꯃꯇꯝꯁꯤꯕꯨ ꯌꯥꯆꯪꯉꯛꯑꯦꯅꯦ 이ꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯄꯥꯕꯨ ꯄꯥꯈꯠꯂꯦ ꯅꯈꯣꯏꯅ ꯊꯥꯡꯉꯤꯕ ꯈꯣꯡꯊꯥꯡꯁꯦ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯈ꯭ꯔꯒꯅꯦ ꯀꯔꯤꯅꯣ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯆꯥꯍꯩ ꯊꯛꯍꯩꯗꯕ ꯀꯌꯥ ꯆꯥꯔꯒ ꯌꯨꯝꯁꯤꯗꯅꯦ ꯑꯃꯥꯡꯕ ꯂꯤꯆꯠ ꯀꯥꯏꯗꯤ ꯄꯨꯁꯟꯕꯤꯔꯛꯀꯅꯨ ꯀꯣ 이ꯕꯦꯝꯃ ꯑꯃꯥꯡꯕ ꯂꯤꯆꯠ ꯀꯥꯏꯗꯤ ꯄꯨꯁꯟꯕꯤꯔꯛꯀꯅꯨ ꯏꯃꯨꯡ ꯑꯁꯤꯗꯅꯦ ꯀꯅꯥꯅ ꯁꯣꯏꯔꯤ ꯀꯅꯥꯅ ꯀꯩꯗꯧꯔꯤ ꯍꯥꯏꯕ ꯂꯣꯏꯅ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯑꯗꯨꯒꯅꯦ ꯁꯤꯗꯩꯗ ꯏꯃꯨꯡꯁꯤꯗꯒꯅꯦ ꯃꯤꯅꯝ ꯊꯧꯅꯝꯗ ꯇꯧꯕꯤꯗꯅꯅꯦ ꯁꯥꯒꯩ ꯆꯦꯟꯊꯅꯅꯕ ꯊꯕꯛꯇꯤ ꯇꯧꯕꯤꯔꯅꯨ ꯀꯣ ꯁꯥꯒꯩꯗꯣ ꯆꯦꯟꯊꯅꯅꯕ ꯊꯕꯛ ꯇꯧꯕꯤꯔꯅꯨ ꯍꯥꯏꯁꯤꯅꯤ ꯏꯃꯥ ꯑꯩ ꯏꯆꯦ ꯈꯣꯏꯗ ꯆꯠꯂꯨꯕꯅꯤ ꯍꯩꯃꯥ ꯅꯈꯣꯏ ꯏꯆꯦ ꯍꯣꯏꯗ ꯅꯪꯗꯤ ꯀꯩꯗꯧꯕ ꯆꯠꯂꯨꯔꯤꯕ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯄꯥꯎ ꯇꯝꯕ ꯆꯠꯂꯨꯔꯤꯅꯤ ꯏꯅꯦ ꯃꯤꯀꯨ ꯐꯠꯇꯦ 이와 ꯐꯠꯇꯦ 이미ꯠꯇ 이ꯆꯥ ꯎꯗ꯭ꯔꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯇꯝꯃꯨꯏꯗꯣ 이ꯕꯦꯝꯃ ꯅꯪꯅ ꯑꯐꯕ ꯑꯝꯇ ꯇꯝꯃꯝꯃꯣꯏ ꯑꯩ ꯈꯪꯉꯤ ꯅꯪꯒꯤ ꯅꯆꯠꯇꯣ ꯑꯩ ꯈꯪꯉꯤ ꯃꯤ ꯍꯥꯏꯕꯁꯦ ꯃꯤꯒꯤ ꯃꯁꯛꯇꯨꯒ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯨꯒ ꯆꯞ ꯍꯦꯛ ꯆꯥꯟꯅꯕꯅꯤ 이ꯕꯦꯝꯃ ꯅꯪꯅꯅꯦ ꯑꯩꯈꯣꯏꯕꯨꯅꯦ ꯍꯦꯛ ꯐꯅ ꯇꯝꯃꯝꯃꯗꯤꯅꯦ ꯏꯉꯛꯁꯦ ꯂꯩꯕꯥꯛꯁꯦ ꯁꯤ ꯅꯥꯟꯒꯩ ꯇꯥꯕꯤꯒꯦ 이ꯕꯦꯝꯃ ꯅꯪꯅꯅꯦ ꯅꯆꯦꯗꯨ ꯅꯪꯅ ꯁꯥꯔꯝꯗꯣꯏ ꯋꯥꯔꯤꯗꯣ ꯑꯩꯅ ꯈꯪꯉꯤꯕꯅꯤ 이ꯕꯦꯝꯃ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤ ꯅꯪꯒꯨꯝꯕ ꯂꯩꯇꯦꯅꯦ ꯍꯩ ꯃꯩ ꯆꯝꯗꯅ ꯌꯦꯡꯉꯨꯆꯣꯅꯦ 이ꯕꯦꯝꯃ ꯅꯪꯒꯨꯝꯕ ꯀꯅꯥ ꯂꯩꯒꯦ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯗ ꯅꯁꯛꯅꯦꯅ ꯀꯨꯆꯨꯗꯨꯒ ꯏꯁ ꯏꯃꯥꯏ ꯄꯦꯝꯃ ꯄꯥꯠꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯀꯛꯏ ꯊꯥꯡꯗꯦꯅꯦ ꯏꯁ ꯅꯪꯅ ꯌꯦꯡꯉꯨꯅꯦ ꯃꯤꯅ ꯁꯨꯔꯤꯕ ꯅꯣꯝꯃꯤꯕ ꯃꯌꯥꯝ ꯏꯃꯥ ꯑꯩꯁꯨ ꯁꯨꯖꯔꯨꯒꯦ ꯅꯣꯝꯖꯔꯨꯒꯦ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯄꯒꯤ ꯑꯌꯥꯕꯗꯤ ꯑꯩꯉꯣꯟꯗ ꯀꯅꯥꯅ ꯄꯤꯕꯤꯔꯤꯕꯒꯦ ꯅꯆꯤꯟꯗꯨ ꯀꯟꯒꯅꯨꯅꯦ ꯌꯨꯝꯁꯤ ꯊꯣꯛꯇꯅ ꯁꯨꯖꯔꯨꯒꯦ ꯅꯣꯝꯖꯔꯨꯒꯦ ꯒꯥꯏꯅ ꯅꯌꯨꯝꯗꯒꯤꯗꯤ ꯁꯤꯀꯤꯃꯨꯛ ꯄꯣꯔꯛꯇꯦ ꯁꯤꯗ ꯂꯥꯛꯑꯒ ꯐꯝꯖꯥ ꯆꯥꯗꯅ ꯂꯩꯔꯒꯦꯅ ꯐꯝꯖꯥ ꯆꯥꯒꯦꯅ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯐꯝꯖꯥ ꯆꯥꯍꯟ ꯇꯥꯕꯅꯦ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯦ ꯑꯗꯨꯒ ꯏꯁ ꯍꯥꯏꯔꯨꯔꯒ ꯃꯁꯤꯗ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯥꯏꯁꯤ ꯃꯥꯅ ꯌꯣꯜꯂꯝꯗꯣꯔꯤꯕꯅꯤ ꯅꯆꯦꯗ ꯀꯔꯤ ꯇꯝꯃꯝꯃꯤ ꯅꯆꯦꯗꯨ ꯅꯪ ꯀꯔꯤ ꯇꯝꯃꯝꯒꯦ ꯅꯆꯦꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯧ ꯁꯔꯨꯛꯇꯤ 이ꯕꯦꯝꯃ ꯌꯨꯝꯁꯤꯗ ꯊꯕꯛ ꯁꯨꯅꯦ ꯅꯆꯦꯗꯨꯗꯤ ꯐꯣꯟꯗꯨꯗ 이제 하이드나 와리 사바 야이네 마 ꯑꯩꯈꯣꯏꯒꯤꯗꯤ ꯐꯣꯟꯁꯨ ꯂꯩꯇꯦ ꯐꯣꯟꯁꯨ ꯂꯩꯇꯅ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯔꯒ ꯏꯆꯦꯗ ꯐꯣꯟ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯁꯨꯝ ꯆꯠꯂꯨꯕꯅꯦ ꯏꯃꯥ ꯏꯁ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣꯅꯦ ꯂꯥꯟꯖꯗꯕꯤꯅꯤꯀꯣ ꯂꯥꯟꯖꯗꯕꯤ ꯏꯁ ꯏꯃꯥꯏ ꯄꯦꯝꯃ ꯆꯤꯟꯗꯤ ꯊꯨꯝꯃꯤꯅꯦ ꯄꯨꯔꯥ ꯆꯤꯟꯊꯨꯝꯅꯦꯕ
ꯆꯤꯟꯁꯦ ꯊꯨꯝꯕꯁꯦ ꯑꯣꯟꯊꯣꯛꯅ ꯊꯨꯝꯈ꯭ꯔꯕ ꯏꯃꯥꯏ ꯄꯦꯝꯃ ꯅꯃꯥ ꯅꯄꯥꯅ ꯀꯔꯤ ꯆꯥꯔꯒ ꯄꯣꯛꯄꯅꯣ ꯈꯪꯗꯦ ꯍꯦ ꯏꯕꯦꯝꯃ ꯏꯁ ꯁꯨꯝꯍꯜꯂꯤꯀꯣ ꯄꯨꯛꯅꯤꯡꯒ ꯂꯣꯏꯅ ꯁꯨꯝꯍꯜꯂꯤ ꯏꯃꯥ ꯉꯥꯡꯕꯤꯌꯨ ꯆꯩꯕꯤꯌꯨ ꯐꯨꯒꯦ ꯍꯥꯏꯕꯁꯨ ꯐꯨꯕꯤꯌꯨ ꯑꯗꯨꯕꯨ ꯂꯩꯈꯤꯗ꯭ꯔꯤꯕ ꯏꯃꯥ ꯄꯥꯕꯨꯡ ꯄꯜꯂꯒ ꯉꯥꯡꯕꯁꯦ ꯏꯃꯥ ꯃꯁꯤꯗꯪꯗꯤ ꯇꯣꯛꯄꯤꯌꯨꯕ ꯏꯃꯥ ꯀꯩꯗꯧꯔꯕ ꯅꯣꯏꯒꯤ ꯅꯃꯥꯒ ꯅꯄꯥꯒꯗꯨꯕꯨ ꯑꯩꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯈ꯭ꯔꯒꯦ ꯍꯩꯃꯥ ꯅꯣꯏ ꯅꯃꯥꯒ ꯅꯄꯥꯒꯗꯣ ꯑꯩꯅ ꯍꯨꯔꯥꯟꯕꯅꯦꯅ ꯍꯥꯏꯈ꯭ꯔꯕ꯭ꯔꯣ ꯑꯩꯕꯣ ꯍꯥ ꯅꯈꯣꯏꯒꯤ ꯅꯃꯥꯒ ꯅꯄꯥꯗꯨꯒ ꯃꯗꯨꯅ ꯀꯔꯝꯅ ꯄꯣꯛꯂꯛꯄꯅꯣ ꯈꯪꯗꯦ ꯍꯥꯏꯕꯅꯤꯅꯦ ꯏꯕꯦꯝꯃ ꯆꯤꯟ ꯊꯨꯝꯕꯗꯨꯗ ꯑꯩꯈꯣꯏꯗꯤ ꯍꯥꯏꯕ ꯍꯩꯇꯗꯅꯅꯦ ꯍꯥꯏꯔꯦ ꯄꯜꯂꯦ ꯅꯣꯏ ꯅꯃꯥ ꯅꯣꯏ ꯅꯄꯥ ꯅꯣꯏ ꯅꯃꯥ ꯅꯣꯏ ꯅꯄꯥ ꯅꯣꯏ ꯅꯃꯥ ꯅꯣꯏ ꯅꯄꯥ ꯄꯜꯂꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯕ ꯏꯃꯥ 이마도 ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯗꯤ ꯌꯥꯔꯕꯗꯤ ꯂꯩꯈꯤꯗꯕꯅꯤꯅ ꯄꯟꯕꯤꯒꯅꯣ ꯍꯥꯏꯖꯕ ꯈꯛꯇꯅꯤ ꯏꯃꯥ ꯏꯁ ꯏꯃꯥ ꯏꯄꯦꯝꯃ ꯁꯤꯈ꯭ꯔꯕꯗꯨꯅ ꯂꯥꯏ ꯑꯣꯏꯈ꯭ꯔꯕꯗꯨꯅ ꯍꯦꯛꯇ ꯃꯤ ꯑꯣꯏꯅ ꯈꯟꯕꯩ ꯋꯥꯅꯤꯅꯦ ꯅꯪꯒꯤ ꯅꯃꯥꯡꯁꯤꯗ ꯂꯦꯞꯂꯤꯕ ꯅꯪꯒꯤ ꯅꯅꯦꯝ ꯅꯀꯨꯁꯤꯅ ꯅꯪꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯎꯕꯩ ꯋꯥꯅꯤꯅꯦ ꯍꯥ ꯀꯔꯤꯁꯨ ꯂꯩꯇꯅ ꯎꯕꯩ ꯋꯥꯅꯦꯕ ꯅꯪ 이몽씨다 그냥 그이나 얘기 해보노 하유네 난 이몽씨다 그냥 그이나 얘기 해보노 이마 딱 비리버시고 아이고 그리 또저 해보니 마 그리 또저 비에마 내 юм득이네 온포 축 짜오범 컵보라가네 낭내 이몽씨들은 마하라니 오이비디 야로이 아두가네 낭내 이몽씨기 토리바 타우도 와토꾸나마 나 치에 그리 먹고 이사우사우라다나 하 카얏 이상상비나 치에도 마두기 마낙도 짤라가 낭나 파우 땀잔다나 아이코이부 요는디 야로이 ngasi디 WhatsApp 짜는 강나시 하유 나나 그리 또바 낭기나 치기 마낙도 짤루본 하유 나나 코이부 요는 짤빠 나트라 나와나 뿌르비 요는 짤빠 나트라 하 모이 바붕어 까리노 낭나 도막 기행드는 레이두보 아돔 따드는 레이두 까리노 카랑 앙엉드나 버저돈 낭 수이비마 아이 코이디게 야바 로르게 쌀라디 파동닌 헤이 나니 마시나 와롱니 코니 칸가디 비마 낭나 투민 헥샷 파이시슈 미네 수파자바나 티네 सही मरी मंगा मफम असिदना युमना कई पालकतना लेरेको नमित्तना साउद्रे बेमा नंगना फत्त नुंगदा लमचत चलसु करी हाय तारे इकाई हंगोय हायरबदा अखोइने करी सुखंगरोय हारिबा अदु ओरबदी बेमा नंगना हाना दुगुंबा लमचत चलकपा खोलकपा लेरगसु करीनो वासी लोइसननबा नसिएदु कौरगा ओइरसु नोमंगा हाक वारी सानरगा ꯅꯪꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯀꯔꯤꯅꯣ ꯄꯨꯈꯤꯕꯗ ꯅꯃꯥꯅꯁꯨ ꯊꯤꯡꯂꯣꯏ ꯑꯩꯅꯁꯨ ꯊꯤꯡꯂꯣꯏ ꯕꯤꯀꯦꯅꯁꯨ ꯊꯤꯡꯗꯧ ꯃꯥꯟꯗꯦꯅꯦ ꯏꯕꯦꯝꯃ ꯑꯗꯨ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯁꯤꯅ ꯋꯥꯗꯨ ꯅꯅꯦꯝꯗꯣ ꯀꯣꯛ ꯍꯥꯏꯔꯣꯅꯦ ꯏꯕꯦꯝꯃ ꯇꯁ ꯑꯗꯨꯅꯤꯗꯅ ꯃꯣꯏ ꯄꯥꯕꯨꯡ ꯇꯁ ꯑꯗꯨꯅꯤ ꯄꯣꯏꯟꯅꯤꯀꯣ ꯑꯗꯨ ꯄꯣꯏꯟ ꯀꯧꯇꯥꯅꯤꯅꯦ ꯏꯁ ꯋꯥꯗꯤ ꯉꯥꯡꯉꯝꯗꯦ ꯍꯥꯏꯕ ꯋꯥꯅꯤ ꯃꯣꯏ ꯄꯥꯕꯨꯡꯁꯤ ꯋꯥꯗꯤ ꯐꯖꯕ ꯉꯥꯡꯉꯤꯅꯦ 하유 ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ 하유 이마 ꯑꯩ ꯑꯄꯥꯝꯕ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯑꯗꯨꯝ ꯄꯥꯝꯃꯤ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯒꯤ ꯑꯩꯗꯤ ꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯣꯏꯕ ꯑꯩꯒꯤ ꯃꯪ ꯑꯅꯤ ꯁꯨꯖꯅꯤꯡꯗꯦ ꯏꯃꯥ ꯀꯔꯤ ꯃꯪ ꯑꯅꯤ ꯁꯨꯖꯅꯤꯡꯗꯦ ꯀꯥꯏꯅ ꯀꯌꯥꯗ ꯉꯝꯈ꯭ꯔꯕꯅꯣꯅꯦ ꯏꯕꯦꯝꯃ ꯀꯅꯥ ꯎꯅꯔꯨꯕꯅꯣ ꯉꯁꯤꯁꯤꯕꯣ ꯀꯅꯥꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯥꯅꯕꯅꯣ ꯅꯠꯇꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤ ꯃꯤꯒꯤ ꯃꯧ ꯍꯜꯂꯛꯄ ꯈꯔ ꯑꯗꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯗꯨꯒꯨꯝꯕꯗ ꯃꯤꯇꯥꯕꯤ ꯅꯨꯄꯥ ꯈꯔ ꯍꯦꯁ ꯅꯪꯁꯤ ꯅꯃꯥꯏ ꯅꯃꯤꯠꯇꯨꯁꯨ ꯉꯔꯥꯛꯄꯤꯒꯤ ꯃꯤꯠꯌꯦꯡ ꯃꯥꯜꯂꯤ ꯅꯪꯁꯤ ꯏꯕꯦꯝꯃ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯑꯩ ꯌꯥꯝ ꯆꯤꯡꯅꯔꯦ ꯂꯥꯎ 이몽도 와리 사나시 라오 레카이 미다니 라오 이마 까리노 이마 라오네 이몽다 짱오네 라오네 낭보 라오네 낭보 짱오네 짱오 이마 짱 뭐이 바보 까리 얘들래 통도로 설로네 이몽도 와리 사나시 라오네 라 찡들 아이 짱오 이비마 짱 아이나 바이브 농아이티 짱오 라 이마 타도 아이보 ngasiisi wakhal inung nungaiteda phasatuna lamaga mana sakhiba mong matuduga nganglamlibo haiduga ai bonthona chingnaba ma phawida haying ayu anganbadi ai magi yumda chattaba yate ai wakhal se inung nungaiti sina makhoi thongani oxelese
ꯑꯁ ꯄꯣꯠꯆꯩ ꯈꯔ ꯌꯥꯎꯕꯁꯤꯅ ꯂꯨꯝꯕꯗꯅꯦ ꯃꯤ ꯑꯃꯇꯪ ꯂꯣꯏꯅꯔꯝꯃꯁꯨ ꯐꯗꯧꯕ ꯂꯨꯝꯕꯅ ꯃꯈꯣꯏꯒꯤ ꯆꯤꯡ ꯑꯉꯝꯕꯁꯦ ꯀꯨꯝꯊꯔꯛꯄꯁꯤꯗꯤꯅꯦ ꯀꯥꯈꯠꯄꯗ ꯑꯃꯨꯛ ꯍꯣꯔꯦꯟ ꯋꯥꯗꯣꯔꯤꯕꯅꯤꯅꯦ ꯑꯃꯨꯛ ꯀꯨꯝꯊꯔꯛꯏ ꯑꯃꯨꯛ ꯀꯥꯈꯠꯂꯤ ꯑꯃꯨꯛ ꯀꯨꯝꯊꯔꯛꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯈ꯭ꯔꯗꯤ ꯑꯗꯨꯝ ꯍꯩꯅꯕꯖꯥꯠꯅꯤ ꯇꯥꯔꯤꯕ ꯌꯨꯝ ꯃꯌꯥꯝ ꯇꯤꯟꯅ ꯄꯨꯝꯂꯪ ꯂꯪ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯁꯨ ꯌꯥꯝ ꯌꯥꯎꯕꯖꯥꯠꯅꯤ ꯌꯨꯝ ꯀꯩꯁꯨ ꯐꯨꯔꯥꯗꯂꯥꯟ ꯑꯋꯥꯡꯕꯁꯨ ꯌꯥꯝꯅ ꯁꯥꯟꯅꯔꯖꯥꯠꯅꯤ ꯂꯝ ꯀꯣꯏꯕ ꯃꯤ ꯃꯌꯥꯝꯅꯅꯦ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯐꯝ ꯑꯣꯏꯔꯤꯕ ꯐꯖꯈ꯭ꯔꯕ ꯃꯐꯝ ꯑꯃꯅꯤ ꯃꯤꯁꯦ ꯁꯨꯗꯅ ꯅꯣꯝꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯤꯅꯦꯕ ꯃꯗꯨꯕꯨ ꯂꯩꯔꯤꯖꯥꯠꯂꯥ ꯃꯈꯣꯏꯒꯤ ꯃꯅꯦꯗꯤ ꯑꯁꯤꯗꯩꯗ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯦꯁꯦ ꯃꯅꯦ ꯑꯃꯁꯦ ꯑꯩ ꯆꯪꯉꯛꯄꯁꯤꯗꯗꯤ ꯀꯌꯥ ꯍꯩꯅꯔꯝꯃꯣꯏꯁꯦ ꯑꯗꯨꯕꯨ ꯀꯧꯗꯕꯗꯤ ꯌꯥꯔꯣꯏ ꯉꯥꯡꯗꯕꯗꯤ ꯌꯥꯔꯣꯏ ꯏꯅꯦ ꯑꯁ ꯀꯔꯤꯅꯣꯅꯦ ꯕꯤꯔꯤꯔ ꯆꯨꯔꯨꯞ ꯑꯃ ꯊꯛꯑꯒ ꯑꯗꯨꯝ ꯂꯩꯔꯤꯁꯤꯕꯣ ꯏꯅꯦ ꯑꯩꯈꯣꯏ ꯐꯖꯇꯣꯟꯕꯨ ꯂꯩꯔꯝꯒꯅꯤ ꯐꯃꯨꯡꯗ ꯂꯩꯔꯝꯒꯅꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯍꯧꯖꯤꯛꯄꯨ ꯐꯃꯨꯡꯗ ꯂꯩꯕ ꯃꯇꯝꯂꯅꯤ ꯏꯅꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯒꯦ ꯐꯃꯨꯡꯗ ꯂꯩ ꯍꯥꯏꯁꯤꯕꯣ ꯌꯦꯡꯉꯣ ꯆꯪꯉꯒ ꯏꯕꯦꯝꯃ ꯆꯪꯉ ꯌꯦꯡꯉꯣ ꯀꯣ ꯆꯪꯉ ꯌꯦꯡꯉꯣ ꯅꯪ ꯅꯈꯣꯡ ꯄꯥꯜꯂꯤ ꯅꯠꯇ꯭ꯔꯣ ꯅꯃꯤꯠ ꯎꯔꯤ ꯅꯠꯇ꯭ꯔꯣ ꯆꯪꯉꯣ ꯌꯦꯡꯉꯣ ꯏꯕꯦꯝꯃ ꯆꯪꯉꯨ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯊꯝꯕꯥꯜ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦꯀꯣ ꯏꯆꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯐꯅꯤ ꯌꯥꯅꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯏꯆꯦ ꯀꯔꯤꯅꯣꯅꯦ ꯐꯖꯇꯣꯟ ꯀꯔꯤꯅꯣꯅꯦ ꯐꯃꯨꯡꯁꯤꯗ ꯐꯤ ꯇꯞ ꯇꯥꯏꯅ ꯑꯣꯝꯁꯤꯜꯂ ꯂꯩꯔꯤꯁꯤꯕꯣ ꯐꯖꯇꯣꯟ ꯍꯩꯃꯥ ꯏꯆꯦ ꯂꯥꯛꯏꯌꯦ ꯁꯦ ꯍꯩꯃꯥ ꯀꯔꯤꯅꯣ ꯃꯈꯣꯡ ꯃꯈꯨꯠꯁꯤꯗꯤ ꯎꯟꯃꯨꯛ ꯏꯪꯉꯤꯅ ꯐꯖꯇꯣꯟ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯐꯖꯇꯣꯟ ꯏꯆꯦꯅ ꯀꯧꯔꯤꯕꯁꯤꯕꯨ ꯇꯥꯔꯤꯕ꯭ꯔꯣ ꯏꯅꯦ ꯃꯥꯃꯥ ꯕꯤꯀꯦꯟ ꯅꯈꯣꯏꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯐꯖꯇꯣꯟꯁꯤꯕꯨ ꯃꯁꯥꯁꯤ ꯄꯨꯡꯏꯪ ꯏꯪꯉꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥꯏ ꯃꯁꯥꯁꯤꯕꯣ ꯄꯨꯡꯏꯪ ꯏꯪꯉꯦ ꯀꯧꯕꯁꯨ ꯈꯨꯝꯗꯤꯌꯦ ꯏꯅꯦ ꯑꯩꯈꯣꯏ ꯐꯖꯇꯣꯟꯁꯤ ꯀꯔꯤ ꯇꯧꯔꯒꯦ ꯏꯅꯦ ꯑꯝꯇ ꯈꯨꯝꯕꯤꯌꯣ ꯏꯕꯦꯝꯃ ꯋꯥ ꯌꯥꯝꯅ ꯌꯥꯝꯅꯕꯅꯤ ꯀꯥꯟꯅꯗꯕ ꯋꯥꯅꯤꯀꯣ ꯂꯩꯀꯥꯏꯁꯤꯗꯅꯦ ꯑꯩꯈꯣꯏ ꯏꯖꯠꯁꯦ ꯌꯥꯝꯅ ꯁꯣꯛꯀꯗꯧꯔꯕꯅꯤ ꯏꯕꯦꯝꯃ ꯌꯥꯝ ꯁꯣꯛꯀꯗꯧꯔꯕꯅꯤ ꯀꯔꯤꯅꯣ ꯏꯅꯦꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯨ ꯏꯅꯦ ꯀꯔꯤ ꯇꯧꯔꯒꯦ ꯑꯩꯈꯣꯏ ꯐꯖꯇꯣꯟꯁꯤꯕꯣ ꯀꯔꯤ ꯇꯧꯔꯒꯦꯕ ꯈꯪꯗꯦ ꯃꯄꯨꯔꯣꯏꯕꯅ ꯊꯦꯡꯅꯔꯦꯌꯦ ꯌꯦꯡꯉꯣ ꯇꯨ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯑꯁꯤꯗ ꯍꯧꯔꯤꯕ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯁꯦ ꯑꯁꯤꯗ ꯊꯧꯔꯤ ꯌꯥꯜꯂꯦꯅ ꯇꯧ ꯂꯩꯔꯝꯃꯤ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯈꯤꯇꯪ ꯉꯥꯡꯅ ꯁꯧꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦꯅꯦ ꯊꯧꯔꯤ ꯌꯥꯟꯁꯜꯂꯦꯅ ꯑꯗꯨꯗꯒꯤꯅꯦ ꯃꯁꯥꯗꯣ ꯂꯧꯊꯔꯒ ꯗꯩꯅꯤ ꯊꯝꯃꯤꯗꯣ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗ ꯃꯃꯤ ꯄꯥꯡꯍꯧꯗꯥꯏꯅꯦ ꯀꯩꯗꯧꯔꯒꯦ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕ ꯑꯣꯏꯔꯤꯅꯤ ꯏꯅꯦ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯊꯧꯔꯤꯅ ꯀꯔꯝ ꯀꯥꯟꯗ ꯌꯥꯜꯂꯤꯅꯣ ꯊꯧꯔꯤ ꯌꯥꯜꯂꯒꯗꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯕꯤꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯗꯨꯒ ꯑꯩꯈꯣই ꯈꯪꯗꯅ ꯀꯔꯤꯒꯤ ꯂꯧꯊꯕꯤꯔꯝꯃꯤꯅꯣ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤ ꯀꯅꯥ ꯎꯕꯒꯦ ꯅꯠꯇ꯭ꯔꯒ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕꯤꯕ꯭ꯔꯣ ꯄꯨꯂꯤꯁ ꯂꯥꯛꯑꯒ ꯑꯁꯤꯕ ꯃꯁꯥ ꯂꯧꯊꯒꯗꯕꯅꯤ ꯄꯨꯂꯤꯁ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯀꯔꯤꯒꯤ ꯂꯧꯊꯕꯤꯔꯤꯕꯅꯣ ꯄꯤꯛꯈ꯭ꯔꯕ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯊꯧꯔꯤ ꯌꯥꯟꯒꯗꯧꯔꯤꯕ ꯑꯗꯨꯒ ꯕꯤꯀꯦꯟꯅ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯃꯥꯅ ꯐꯝ ꯁꯦꯟꯅꯗꯅꯁꯨ ꯂꯩꯔꯝꯃꯨꯗꯅ ꯃꯥꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯏꯕꯦꯝꯃ ꯃꯊꯥ ꯁꯥꯗꯅꯅꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗ ꯃꯊꯥ ꯁꯥꯗꯅꯅꯦ ꯉꯥꯎꯗꯅ ꯏꯆꯥꯗꯨ ꯆꯠꯈ꯭ꯔꯕꯅꯤ ꯉꯥꯎꯗꯅ ꯀꯔꯤꯅꯣ ꯅꯪꯅ ꯂꯥꯛꯑꯒ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯏꯔꯥꯟ ꯁꯤꯖꯜꯂꯤꯁꯤꯕꯣ ꯅꯅꯥꯎ ꯅꯨꯄꯤꯅꯦꯅ ꯁꯤꯗꯩꯗ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯤ ꯃꯃꯤꯠꯇ ꯃꯆꯥꯁꯨ ꯎꯗꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯅꯦ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯃꯣꯠ ꯆꯥꯅꯕꯁꯨ ꯅꯠꯇꯦ ꯉꯥꯡꯉꯨꯕꯒ ꯁꯧꯕꯒ ꯁꯨꯛꯄꯒ ꯄꯦꯕꯒ ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯅꯥꯛꯇ ꯉꯔꯥꯡ ꯆꯠꯂꯦꯗꯥꯏꯅꯦ ꯑꯗꯨ ꯍꯜꯂꯛꯑꯒꯅꯤ ꯅꯪꯅ ꯀꯔꯤ ꯍꯥꯏꯖꯜꯂꯒꯦ ꯅꯪꯅ ꯀꯔꯤ ꯍꯥꯏꯖꯜꯂꯛꯇꯅ ꯀꯔꯤ ꯇꯝꯖꯜꯂꯛꯇꯅ ꯇꯧꯔꯤꯅꯣ ꯏꯕꯦꯝꯃ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯈꯖꯤꯛꯇꯪꯅꯦ ꯆꯠꯂꯨꯕꯗꯨꯗ ꯊꯦꯡꯕꯗꯨ ꯊꯦꯡꯉꯤ ꯈꯣꯠꯂꯤ ꯀꯔꯥꯏ ꯆꯠꯂꯨꯕꯅꯣ ꯀꯔꯤꯅꯣ ꯈꯤꯇꯪꯅꯤ ꯉꯥꯡꯉꯨꯕ ꯃꯗꯨꯗꯒꯤꯅꯦ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤꯡꯗꯅ ꯂꯩꯔꯝꯅꯤꯔꯥ ꯀꯔꯤ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯊꯕꯛ ꯁꯨꯔꯤꯉꯩꯗꯅꯦ ꯃꯋꯥꯁꯤꯅ ꯊꯦꯡꯅꯔꯤ ꯏꯕꯦꯝꯃ ꯃꯋꯥꯗꯨꯅ ꯊꯦꯡꯅꯔꯛꯄꯗꯒꯤꯅꯦ ꯐꯟ ꯆꯣꯡꯁꯟꯗꯅ ꯀꯟꯗꯅ ꯍꯣꯠꯅꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯗ ꯃꯃꯤꯠ ꯄꯥꯡꯗꯅ ꯂꯩꯍꯧꯔꯤꯅꯤ ꯀꯔꯤꯅꯣ ꯅꯪ ꯂꯥꯛꯑꯒ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯗꯨꯕꯣ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗ ꯕꯗꯅꯥꯝꯒ ꯑꯣꯏꯍꯜꯂꯛꯀꯅꯨꯀꯣ ꯑꯩꯈꯣꯏꯅꯦ ꯀꯔꯤꯝꯇ ꯆꯦꯟꯅꯖꯕꯒ ꯉꯝꯃꯣꯏ ꯄꯨꯛ ꯐꯥꯎꯕ ꯊꯟꯅꯕ ꯆꯥꯕ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗꯅꯦ ꯅꯈꯣꯏ ꯄꯨꯂꯤꯁ ꯊꯅꯥꯒꯁꯨ ꯇꯧꯁꯟꯕꯤꯔꯛꯀꯅꯨ ꯑꯩꯈꯣꯏ ꯃꯦꯟꯃꯥꯟ ꯇꯥꯖꯗꯦꯀꯣ ꯐꯖꯇꯣꯟ ꯆꯦꯒꯤ ꯐꯖꯇꯣꯟ
ꯅꯪꯅ ꯋꯥꯔꯍꯧꯅ ꯂꯥꯛꯑꯝꯕꯗꯣ ꯐꯖꯇꯣꯟ ꯑꯩ ꯊꯣꯡꯅ ꯅꯤꯡꯉꯝꯂꯛꯈꯤꯗ꯭ꯔꯦꯗ ꯅꯪꯕꯨ ꯅꯈꯨꯠ ꯆꯤꯡꯗꯨꯅ ꯐꯥꯖꯤꯜꯂꯒ 이제가 레미나시고 하이도나 낭이나 굿바이도나 이나 카마우다바세 아이나 까야다 란크라바 파자돈 낭이 제보하라고 놓고 파자돈 이마 바보 나 과기 나락다 파자돈 짠 그래 파자돈 카리노랑 나 떠오리시고 카리노 파스돈 낭보 나 사나탄다 시절이더라 나타가 강해 마시푸는 막 강해 마시푸는 막 파스돈 마탄다 시보이라 뭐 카리기다 먹다 뭐와 마뿌리면 마락다 레이기바 마두디 마랄레이면 마파마시다 막레이면 감다바네 아두가 이네나 피 아rum마마 인실라가 마팜 마두디 게신도나 레이바 나마우누 피나 타우리야라가 레카이데서 파우피다 레카이기 미수 딱다바 아두가 피 인신도나 룸나 쭈룹 베리 탁도나 레이바 아두가 마마나 가다이 차크라바 마마수 타팜 투이나 레카이기 미다 땀팜 투이 미 매암도 파우피팜 투이 아잉어다수 파우피팜 투이 아이 싱나바다기 와칼시 누가있다바다기 아이 마팜마시다 라키바네 나코이 푸나막 로이나 카기 혹시 ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯥꯒꯩꯒꯤ ꯃꯤ ꯂꯣꯏꯅ ꯂꯥꯛꯑꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏ ꯈꯪꯒꯅꯤꯗꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯒꯅꯤ 아하요 이베마 아하요 낭나네 시대도 바다나고 독선비라노 레카이 미암 로인 칸기번 하우지 이시에마 실레르미도 칸드로 마코이 사긴 로이나네 미암 빠노마 칸기번 이베마 로이나 막 깨로 레카이세 미암스 로이나 칸기바 낭나가 시대네 바다나고 독선바디 떠란 पुलिस थानागा ताके हारिब्रो बेमा नोइ सागै मेयाम दोना युमै थागे हारिब्रने अदुगादि तौबिरनुको अखोजु सागै याम चावि लंदम मसिदा वारक्तबी मसिदा युम पानसन्दना मौ ओइना खोइदा लेरे वारक्पदि ngамद्रे दो हा मसाना वारक्प ngамद्रे मसा मथदा फना दुम फरबनि बेमा वाइ संगबने खोइदि वाइ जे पुंग संगबनि इनेगी जिंदगी दुगि वाइदु मखाइबु ngamba फरबसु फत्रबसु नमौनुपि नचानुपाना लौरिबा अदुगा नचानुपाना मागी लुइनबि नुपिबु सिरबा फावबदा मफम मसिदा लेतबा ओइ बेमा मफम मसिदा लेतबा नतिये अखोइगी दिने थबक सुनबनिने मिसिंगदो लोइना खुनगी मी थबक सुबा चनकिबा अदुनने मागी नुपिदु लेत्रे थौरी यालमि हायदनने युमथोंग खुदिंगदा पाउ पिबा चक्रिये पाउ पिबा हलागने सोइदना लाकनी बेमा करिसु खलुनु मिगी दि नुपिनि सिरिबदो नुपि सिबाइसि नुगाइबा नतिये बेमा स्वाइदने इरांग सागरपिरनुको इरांगा सागरपिरनु आवाइदा सरुबेमा आवाइदा खंगने नखोइ खंगनेबा पुलिसता ताकने नखोइ आइना लेमना थारोइ नखोइ आइगी नाउनुपि फाजतोना मसा मतंदा सिबा नति हाबसे अदुगा नखोइ पुनमपु चैराक सोइदना फंगनगनि नखोइ खंगनिदना इमुंग असिल साहिरिबा मैम अदुगा फाजतोन आई इजे पुलिस ता चलुखिगे लाकले इंस्पेक्टर तैयार लाकले इंस्पेक्टर तैयार उठनबा कनबीनाबा थैंक यू सर वेलकम उठनबा कनबीनाबा इंस्पेक्टर तैयार अनना थागचरिंग असिगे इंस्पेक्टर तयाई चामरी कुनगमा थोइ शुभ तांकक ताबिरिब सिंह लोइना म्याउना पिबिरक फीडबैक अमदि कमेंट खरा पाथुक सगी लोइना असिगे बर्थडे तारिब सिंह याइफा मंगोल पिमिनसी रेंगबाम विद्याचान सन ऑफ बोरमनी एंड धनप्रिया बामोन कंपु मयाई लेकाई many happy returns of the day
nungairaba dongi pongnomina sigidama yaifa mangol pizari nadi yektaba punsi nungsangba matik chaba palem patogi seba matom lom na tobu ngamba oibiu loinana mangal chongtham yaifa mangol pizari many happy returns of the day. Mangal chongthamgi kano se irak matamda haitare udre aduga sembirakpada haitare koigi semaga tharakpada mayekse blue machuna oiraga thabirakpa sina koina paabada toktaba ina haitare but adugo thagachari hana many happy returns of the day nungai yaifaba boradu pijari mama popi chongtham sunita haiba male aduga iriba majina udre blue machuna iraktana haitare adana text blue na iba sina haitare anyway thank you so much hanana thagachari nungai yaifa boy biu punsi nungsangba nadi yektaba aduga afaba chokotpa asigumba mapoknumina se masing lang amdana lakpo ira sonu haina sorry mapamda nijari adugi mong manung punna sigumba siri masing khangdana pangtok pangamba oibiro haidana nolukjari romi commentem sir wari am nungai anauba mahau amani makhangai ri tapire thagachari sir romi commentem thank you so much anauba ni tangka amni haitare ngasigi sisu aduga wari si crime ase loin siba tuppa hat pangaktani tabadadi thamoi soi lawa haitare dum adubu wari si puthokdaba yadaba khanghandaba yadaba wari makhanje haitare siguma punsida dum thokpa meyam yawrimni adu thoklagadi kari tawgadagi aduga thoktananaba aduga koina kari puning loksing oibe ya haiba wafam du khaktani manembok kamadi mamau anigi wari se manembok no otpa mamau no otpa na makan laigre wari wise koina zo makan kya je uchagre haitare so thank you so much ngasi gisima haw mani swai samjunjare my mom somana happy birthday na tapire Ratna Gurumayum Thagachari Sarangasi Tayai Fazain Tapire Thagachari Ratna ayu ena di kok amna si haitare tension ne haitare action thrilling sum sagat padu haitare nungai be yaudana takna ta wari do hawraga awaba dagi hawrok padu nungai be gi tangkak na sai gi makokta sai mate ma hapcharaga miyam gi mind do koina fresh oina thamgraga matek to mu thamjalamani haitare so thank you so much ligla asa huidrom sonia chanu aduga namoizam naubi tagachari komti rom ibem chalai matenta tagachari ajit wai khom sari wakhan yam tagalen tapiri tagachari BM waris ki comment si fazdi haitare BM waris Sunil Sograkpam sir wari tabagi penmana ide ana tapire tagachari sangku ilangam tagachari ngasigi tangkak yamna fazai happy birthday ana tapire Sangita Khundongbam sir wari nungai jai wari se sei du su fazai na tapire Sangita Khundongbam tagachari sei du sembal loidri haitare dubu wari tangkak ti yaudu yada bani namate amang tang haitare ko maina tawjaki bani thagachari Sangita Khundongbam specially for the song sei du gi habirok padu gi dama duga nawa kesan thagachari sir ontong nasu fat khidreda manem maku na tapire nawa kesam thokpa yauri ni masi wari se duna thank you so much adubu miyamda puthok sabani haitare ko Ranjita kesam thagachari sar ngasi wari yamna nuksi manem bo kiwa haisidi pendre na tapire Ranjita smai to busudum yobujani Bimula Norem Thagachari Sarangasi wari am nungai jai na gangmai gi wahai da noki fazuton gi awaba da mitagi pitaki Thagachari Lal Silio Palme happy birthday to all tapire big gerani sagol sem sar mane bok fattabi sabi gi command sidi like train tapire anyway thank you so much big gerani nu pm na sahan batar ga de moena hai tare nungai do jani adabu maybe kanana khangmo ko Paza episode tagi koina series ka onthoke ga na khanma ga sodum lairi
Taibong mapuna kari tamiba kari piriba yengwa tare Nirmala Sagol Sem Thagachari Masagi Pokno Mit Tariba Singya Pamangon Pibirokpa Wainam Jackson Sir Migi Makha Thabadi Fattabani Ugi Makha Thabasu Patpane Natakpiri Thagachari Ibem Cha Ningthauzam Sarangastigi Wari Yamna Nungai Gamaigi Fagida Hanbada Nokpada Fazatongi Kalubadi Yamnuai Tian Tapiri Thagachari Gunapati Thoksom Tobul Dagi Gunapati Natapiri Thagachari Yamna Nungaina Putopanai Yautaba Ushinu Natapiri so Thagachari Tongam Bilan Fattabi Manem Se Yamna Funingi Yes Irengbam Nungsi Tombi Masigi Tanko Yamna Fazai Natapiri Binodini Madam Thagachari Sarangasigi ahan mada gang may nanok hale aroi bada fazato na kap hale kap panok pada tapiri Thagachari madam kona jaba kharagi mahi masing thabi ba Saksena Laishram loiki ba khangau de na tapiri Thagachari Saksena Laishram the first time ningasi sa ina ming chadong gi pajaba haitare Suras Kumar Kumantem ngasigi episode yamna phajai gang may gi fajaraba phagi ama loiram dai manaw na pi fajaton sikibagi ham nuaite na tapiri Santibla Laimum Thagachari Ontok na Fatki Treda Fazaton Gimanembok Fatabi Sabayam Namali sir Tapiri. Yes. Fataba negative role as negative to no Fatringai Fazabawari the Hendorim Haitari. So Adobo Fatanamni Haina Wari Fazan Wari the Fazabo and Assing Open See the Sumina Toro Yaponte Haitari, but Adobo it's a true story based on a true story Haitari. So Smite oppositum Yaurini Haitari. So Thaza Konto from Thagachari Hana Koraizam Memi happy birthday to all Tapiri Ranjita Kaisham happy birthday na Tapiri Waipunsi Thagachari Aduga my mom Somana once again happy birthday na Tapirokpa Radharani Longjam Thagachari Biju Sapam happy birthday na Tapiri Koizam Sanatombi happy birthday Tapiri Somananda Kanta Takelambam Thagachari Yamna Nungai na Pothabiu Zeni Mixana Sir Tondi Ton Bajani Nupigi Punsi se Nungaiba Amana Pungning Nungaiba Awaba Amana Pungada Waban Sumbane Genemics Nupigi Punsi Haisin Amlu Kraba Leiruba Patra Dugimong Loba Isingi Saklon Gumane Nupigi Punsi Nungaiba Mafum the Leba Nungaibagi Awaba the Lefum the Leba Awabagi Adubu Nungaiba Mafum the Leba Supunging Wakan Waba Punsi the Toliba Toto Watokan Wahanda Suyau the Banati Kanagumba Montek Monkai the Nungai na Lerga, Mapurubangan na Kaina Kibagi Awaba Leba Suyawi, Mapurubalaina Lena Mapurubagi Minusi Pang the Bakea Suyau the Banati, Punsigi Wari Tangak Tiluiban Ibanati Hajariba. Thagachari, Rocky, many happy returns of the day. Happy birthday to all. Natapirakpa Sunin, Sagrapam Thagachari, Pukramam Jukti Malai, Anafazay, Tapirakpa Thaja. Thagachari, Horisam Nusi, Kapsukap Lurian Tapiri Atoi, Soraisam, Hayang Mihat Pami, and the Pirasi, Natapiri. Yes, a queen of no mother, but the Wari Paragalagus Waitare. Investigation over the Dumtama Haptama, case the Dumjang Mayawi, do anyway, Warinina. Sanjamam Tomishna Thagachari, Nasagi, Madam, Hanana Thagachari, Penmanite, Inspector Tapira Jet, Thagachari, Susil Taudam Thagachari, Sergi, Warisiam Nungai, Adu Warise, Tawai Hapliba. Isay sisu henan ngari sir isay mate matang ngang biri gadin na naon tapiri waro with the address so sila ini say ngang jarudi but thank you so much isay do haibirok pa isay do horen mate kamadong khongjara suyay biju sapam once again Thagachari Suras Kumar Kumantem many happy returns of the day tapirok pa Thagachari Royal Singh sir gamay na Lumaga isay tabad na Henan Wiser Crane at Apire. Yes, Royal Singh, Punsisi Entertainment. Nungai Biyaw do Bayati. Kuisada Nungai Biyawi, Kuisada Awaba Yawi. Aquina Sing Toga, Nungai Madi Awaba Matam, Matang Sana Loina season. The Punsi the Toliba Todo Watokia, so Haitare, so now Nungai Matang the Nungaiba, so Gamagi Matang Nungai Natapiro Thagachari, then in Aribum, Thagachari Tamfa, Thagachari Inspector Tayai, episode Nungai in Tapiropa. Panesori Loremba Mariamna Ungai Zay Haina Tapiroko. Thank you so much. Thagachari Sogaizam Johnson
Sir James ngasigi tangkak si tabada suki matik nungai zai aroi bagi sin matek tu mitigi pita ki bakang hode tapiri Sogai Jom Johnson pungning na haksang na thawai na bu khoida na tabirabadi fada fazai thum thaktrabasu ngari yaudabi iromadu khoida rabadi kangme to dum jabada ngari yaudasu hawi aduna dom na khoida bi na pungning haksang changna tabirabadi tangkak asi soidena nungai na takpirapadu maduni hena nungai jakre ngasai makai humang kang dana hona jariba pung ani ohum jangdana kolom paidana script idana miyamu nungai na bu hona jabasida masing thabirakpasigi nungai basidi kari honguni Sogai Jom Johnson Thank you so much adongi wahi amana thamoi asibu nungai halli haitare masina aikoida hena thongna pibi haitare Thank you phajaba migi wakhalon aduga phajaba haibasi maithong khakta natana wahi phajaba thamoi phajaba toktorokko phajaba haibasi miyoibagi khwaidagi athoiba magun namani Ras sanathoi thagachari sar ngasi wari tabada nungai zai phajathon gidi nungai te so chumani Konsam bimala thaga chari ngasigi episode 421 subuwari simanimbok fattabado Anyway yauri bani sigum asisu haitaren Inau thoksom thaga chari sar ngasai wari on fazai manimbok sabdi mali fattabi sabse thaga chari Anyway karino kamdo buno haibado haitaren ko to yam khangminasi hana ngasigi tangka kamani haitare so ngasigi mathel mani na lobiraga hawba hawtaba Tagachari Daina Hawaibam happy birthday to all Takpirakpa Tagachari Pita Ki na Takpiri Bem Chalaima once again Sanatomi Sarmarai Lapom Tagachari happy birthday That God bless forever Takpiri Tagachari Bem Waris Wari Fajarga Loikre Takpiri Komantem Rajen Asigi Sidi Horok Pada Gangmai na Punamapun Okan Biramme Matung Tarak Pada Fajaton Gawahi na Mukabhale Yes Sarajen Ngasigi ahobada haitare case ama loisalakpagi gangmai phagi yaudaba kuire haidana matek ama haunabi magi tayani sei sakpada lumma taba haitare case laktramni na tayai su pakhanga moijabani na tabaga ngahak irang tawjaringe da mane hek lumma heta taba madugi nungai budu miyam do uthokna bo honabani haitare yam seng hanjen adubu mong kharak manarasu mong khar manandi anoba isei ma hapjalaga irang do muk sagalan mani haitare Thank you so much Tagachari Radharani Longjam Tagachari Sargi Kalpana Hangapani Wari Mayam se Loina Nungai na Tajari na Tapiri thank you so much Tolen Mangang thank you so much Tayani Yaifuri Tapirakpa Thank you so much Widrom Heman Singh thank you so much Wari Fazi Tapirakpa Tagat Piramni Harau Jare Rasana Thoi Asa Widrom Inau Thokchom Chaubi Hizam Thank you so much Daina Daprapam Roki Ay ming se am loi pajaraba male kan bada ming so simpapure haitare nuti paramnina but thank you so much Nirmala Sagol Sem Joymati Devi Thakachari happy birthday to all sir wari se amna faze wari sing asi lok sing oibang haktani sei su faze tapire thank you so much sei faze habirak pai tari sei du suk loi drimni tahanning mandana haitare dum sa aga dum thadorok pani mati ama full haitare full takak ama soidana yorokini wari ma loina na Hemapati Ningthokjam Tagachari Wari Loiramdai da Oina Taring Asidi na Tapiri so idana makok tabiu Thank you so much Sonia Chanu Tagachari Athoi Soraisham Tagachari Komantem Rajin Ai isai oina mati ama khongjaragi mingse loi hanjalle loina haitare Birgit Sumila Lal Siliu Palmei Tagachari Lorkanda Nungai Kanda Loi Kibase na Tapiri Loi Dabadi Yadi Ahoba Lebanina Royba Tabayada Po Nina Sita Hamni Pilot Taibang Sida Lam Nina Muksat Patavan Koi Punamuxi Magi Matam Loina Pogle Magi Matam Loraga Loina Satkini Queen Satkiba Matam Naina Torum Tabak Singtaba Tabak Amam Torum Se Adunani Quimi Ampunsin and Abonariba Adunani Aina Photo me am Komiba I library Madali Horodini Diamond Game of Home City Leisure Diamond Donors Group Guy Photo at the young view and a meal like an Kutaxadin, she lady of home but of Mayams. Young view, Masak Pazabaginati in a telisi. Tamoy Zauba, Bukjel Zauba, Awaba Masakanga, Ming Actani, Sanale Paxi. Aina Masing Taba, could not tell me the Manipur Zikanakana lady, Mayamle Birungani but Adubu, Ayu in the Aina Kanjabada, see Mayam Silay.
leibaksigini chingmi yawi muslim yawi maitai yawi hindu yawi christian yawi nupi nupa all ages sahi khudimaki lenga khudimaki yawi yengbiu falang sida thelisi yengbiu achauba diary ma da khoigi madu haitare amukso hapkadori aduga so thank you so much masini hanna na thagachari me ampanama Alex Rajkumar isai matang ko dol tamjagi aina nungsi jabi haina sumna se hobi sei manda kini ta khalamba mamadi ai samak punna samina bisei ai samagi mayak tamadi tune damadi Vinod Kumar Sharma na music oiba isai aina nungsi jabi aina khoida zabi aina nungsi zabi aina khoida zabi nantanu unsigi nantana loi jare o aige dithawaini nantana loi jare o aige dithawaini aina nungsi jabi aina khoida jabi Shiba mai tho ying la ga azaba heli asum Shiba satam ying la ga azaba heli asum nangu nushirubai oiramale nangu yeningduna talaire nangu nushirubai oiramale nangu yeningduna talaire nantana aige unsini aina nungsi jabi aina khoida jabi Nabi nangi mai thong wai rau nabi nangi misna wai da nabi nangi mai thong wai rau nabi nangi misna nangi wahida ngaurabini nungsiba aina nungsi jabi la la la
ꯑꯩꯅ ꯈꯣꯏꯗꯖꯕꯤ La 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 la. ꯑꯩꯅ ꯅꯨꯡꯁꯤꯖꯕꯤ ꯑꯩꯅ ꯅꯨꯡꯁꯤꯖꯕꯤ ꯍꯥꯟꯅꯅ ꯊꯥꯒꯠꯆꯔꯤ ꯇꯦꯡꯕ ꯐꯥꯎꯕꯗ ꯇꯥꯕꯤꯔꯤꯕꯁꯤꯡ ꯃꯊꯪꯒꯤ ꯏꯁꯩ ꯉꯔꯥꯡ ꯃꯌꯥꯝꯅ ꯌꯥꯝꯅ ꯈꯣꯡꯉꯣ ꯈꯣꯡꯉꯣ ꯍꯥꯏꯕꯤꯕ ꯏꯁꯩꯁꯤ ꯑꯍꯨꯝꯈꯛ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯂꯩꯖꯔꯤꯕꯁꯤꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯑꯗꯨꯒ ꯉꯔꯥꯡ ꯈꯣꯡꯍꯧꯗꯕ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯈꯤꯕ ꯉꯔꯥꯡ ꯈꯣꯡꯍꯧꯗꯕ ꯏꯁꯩꯗꯨ ꯑꯃꯨꯛ ꯈꯣꯡꯖꯒꯦ ꯌꯦꯅꯤꯡ ꯍꯨꯜꯂꯛꯂꯤ ꯁꯇꯤꯅꯤꯒꯨꯝꯕꯒꯤ ꯃꯌꯦꯛꯇ ꯑꯩ ꯏꯁꯥꯃꯛꯀꯤ ꯇ꯭ꯌꯨꯟ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜꯗ ꯕꯤꯅꯣꯗ ꯀꯨꯃꯥꯔ ꯁꯔꯃꯅ ꯊꯋꯥꯏ ꯌꯥꯎꯂꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯇꯥꯃꯤꯟꯅꯁꯤ 예닝 흘렀네 아이기 타무세 낭기 농시 삭담 우르바다 예닝 흘렀네 아이기 타무세 낭기 농시 삭담 우르바다 ꯇꯞꯊꯕ ꯉꯝꯂꯛꯇꯔꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯄꯥꯊꯕ ꯉꯝꯂꯛꯇꯔꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯅꯪꯒꯤ ꯁꯛꯇꯝꯅ ꯌꯥꯀꯥꯏꯍꯜꯂꯔꯦ ꯅꯪꯒꯤ ꯁꯛꯇꯝꯅ ꯌꯥꯀꯥꯏꯍꯜꯂꯔꯦ hulakle aigi thamoise nangi nungsi saktam urubada nangi nungsi saktam urubada ꯈꯪꯂꯝꯗꯕ ꯅꯨꯡꯁꯤꯕ ꯈꯪꯍꯜꯂꯦ ꯅꯪꯅ ꯎꯔꯨꯕ ꯌꯦꯡꯂꯨꯕꯗ ꯅꯪꯒꯤ ꯁꯨꯝꯍꯠꯄ ꯁꯛꯇꯝ ꯑꯩꯒꯤ ꯇꯥꯑꯣꯏꯅꯤꯡꯕꯅ ꯐꯝꯕꯟꯕꯁꯨ ꯍꯩꯔꯛꯂꯦ ꯈꯪꯂꯝꯗꯕ ꯅꯨꯡꯁꯤꯕ ꯈꯪꯍꯜꯂꯦ ꯅꯪꯅ ꯎꯔꯨꯕ ꯌꯦꯡꯂꯨꯕꯗ ꯅꯪꯒꯤ ꯁꯨꯝꯍꯠꯄ ꯁꯛꯇꯝ ꯑꯩꯒꯤ ꯇꯥꯑꯣꯏꯅꯤꯡꯕꯅ ꯐꯝꯕꯟꯕꯁꯨ ꯍꯩꯔꯛꯂꯦ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯀꯥꯎꯕ ꯉꯝꯗꯔꯦ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯀꯥꯎꯕ ꯉꯝꯗꯔꯦ ꯅꯪꯕꯨ ꯅꯪꯕꯨ 예닝 흘렀네 아이기 타모세 낭기 농시 삭담 우르바다 낭기 농시 삭담 우르바다 Inglaba malang siya hunakpada
ꯅꯨꯡꯁꯤ ꯏꯔꯤꯛꯅ ꯆꯣꯠꯍꯜꯂꯦ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯅꯪꯒꯤ ꯌꯥꯊꯪ ꯑꯃꯕꯨ ꯐꯪꯅꯕ ꯏꯪꯂꯕ ꯃꯥꯂꯪ ꯁꯥꯍꯨꯅ ꯎꯡꯂꯛꯄꯗ ꯅꯨꯡꯁꯤ ꯏꯔꯤꯛꯅ ꯆꯣꯠꯍꯜꯂꯦ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯅꯪꯒꯤ ꯌꯥꯊꯪ ꯑꯃꯕꯨ ꯐꯪꯅꯕ ꯊꯃꯣꯏꯒꯤ ꯊꯣꯛꯇꯨꯅ ꯄꯤꯔꯒꯦ ꯅꯐꯝꯗ ꯅꯐꯝꯗ 예닝 흘렀네 아이기 타무세 낭기 농시 삭담 우르바다 답타바 남락다레 아이기 푹닝세 아타바 남락다레 아이기 와칼세 낭기 삭담나 야까이 흘러레 낭기 삭담나 야까이 흘러레 예닝 흘렀네 아이기 타무세 낭기 농시 삭담 우르바다 낭기 농시 삭담 우르바다 다그처리 하나나 ngasi athengba fawda tabiriba sing aduga sei semadi loidriba ngasai yaukibi sei matek ama anobi sei haijaba tare singsinbiri asomna hobi sei du sei sketch oina sakpani ru yam sengna hargadi ngasai gi sakhiba dugdagi matek ama ina kakthatchare sei du thabiro na haibaduna maramoraga sei du matema thajarake sei sisu samaki mayekta samaki khonjel tune loina Binod Kumar Sharma thoi happy vai saini singsin biri khodol tamjari mapum oina sei si semalor kan me amda wari si mapum oni honjagi aseng urate mani ai khonglake aduga aina khongi si tabrasa sidana na hum haina nganglo hoi wow yamna fazai 싱싱비레 낭나이부 낭기나나따 운신비레 낭기 눅시 기시나 싱싱비레 낭나이부 낭기나나따 운신비레 낭기 눅시 기시나 아이부 나타난다 아이부 품시기 아이부 나타난다 아이부 품시기 싱신비레 낭나 아이부 낭기나나따 운신비레 낭기 농시 기시나 Krino ne tahu sih mo Krino sih di Krino saram dai da mapa phawr bu ga cha manare as mine kena ba se oraga ai mo ai ga wakhanda mo ko John Ray ne slow motion da se laga ai ga nak tala ko adu ga ina guitar ma pa ra ga ina sumna lai ra ga khut ting thoga asmai na thek laga John Ray ai ru inang ta jene John Ray isai tas 이기 타모 레코라 샤틀로나닌 tamna akan ba nong lay lakla shu laklagi nang bu kendana ba
ꯄꯨꯟꯁꯤꯟꯕꯤꯔꯦ ꯅꯪꯅ ꯑꯩꯕꯨ ꯅꯪꯒꯤ ꯅꯥꯅꯥꯛꯇ ꯄꯨꯟꯁꯤꯟꯕꯤꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯈꯤꯁꯤꯅ Screenone. Kainase khommanine screenone tawasebo. Migidi kayada nuksina krabnone. Guitar ga khonga. Kaise khommanine asibu screenone ibo. Moige sai side aige jonrai go ina saaga. Matuna nungai gni de. Aige met side kanama to odre jonrai ga ta odna laire na ibo. Karina hogat karine sidi karina sidi la 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 Karino ne chibo la 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 Karino kana sorry sir sorry gamai nang moire ai di papa khalure dana krisa taw de sir isai makha tabiyo sir yare sai amak tang sum sakke na torman tamba ai huren toragi gamai labro hoi kana oiruni kangam sen mado Tagachare anana Jeji sunloi loidri bi sei mane tere ngase gi tangkak sida hapa yana na bana nangna badum sem mani sei matayum ka kaduga konjel hai tere konjel jo handri ba sei je hapning man gi dana hai tere wari gi tangkak sni ga roi do hapau druga dinga sei so leita ba adu to jabani so thank you so much mai apana support to bi sei gi dama aduga Tagachari wari ngasi di yamna wana loi ki hai tere aduna wana loi ki bani na isai si awabadi makhaje thara roige aduga koi jal dynamics ki sei ngarang khongre nar hai mu khongjagi nomo kalaga hai tare so ngasi wari amna lubada tanja amada hai tare masama ki manau no pi mayum de chalubada thori yalaga sirama nungai taba tangka gamada laikre so isai sin mayam punama kitang nungai bi wakalom da lehelaga hai tare so thank you so much ngasi gi makta di matang sida thorom lotion jabagi aba logjagi hayeng amok wala hori be sei sing hayeng amok khongjagi yamna section lai bi wala na si ngasi sho dum mi masing samri khre heli aduga akhoi na di gekta na bohona minasi ngasi tekta kaidena thengnari ba sigumna hayeng su pungpham asi de khoi tekta kaidena thengna minasi hayeng gi wari tangka kamada mo kari lai matau kramna tigali haibena chingwadu khangminarsi police ki investigation hanana thagachari mayam punamak tikta kaidena nungaina mangmangdana tumbiu punamak pu james agurjamna khurumjari Laikhasuna satlaba laikolni kanukayage itin famni chedaba laitraba hachangi thawaini Diamond FM radio Diamond FM radio 91.2 Diamond Radio Channel